ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯨꯅ ꯈꯟꯕ ꯗꯤꯞ ꯊꯤꯡꯀꯤꯡ ꯇꯧꯕ ꯅꯨꯄꯥ ꯑꯃꯒ ꯄꯨꯟꯁꯤꯗ ꯊꯦꯡꯅꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯇ ꯏꯂꯥꯏ ꯂꯥꯏꯅ ꯈꯟꯗꯣꯛꯄ ꯂꯥꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯅꯣꯛꯅ ꯊꯦꯡꯅꯕ ꯉꯝꯕꯤ ꯅꯨꯄꯤ ꯑꯃꯒ ꯊꯦꯡꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕꯒꯦ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯂꯦꯡꯆꯤꯟ ꯕ꯭ꯔꯦꯛꯁꯤ ꯃꯌꯥꯝ ꯃꯉꯥꯡ ꯄꯥꯈꯪꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯤꯂꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯖꯕ ꯋꯤ ꯃꯦꯠ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯤꯟꯗ ꯑꯥꯗꯤꯇ꯭ꯌ ꯀꯥꯁꯞ ꯀꯧꯕ ꯊꯃꯣꯏ ꯀꯥꯏꯔꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯐꯨꯝꯕꯪꯅꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯃ ꯎꯔꯛꯈꯤ꯫ ꯑꯥꯗꯤꯇ꯭ꯌꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯅꯤ꯫ ꯃꯥꯅ ꯃꯪꯗꯨꯅ ꯐꯝꯂꯤꯕ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅ ꯃꯍꯥꯛꯀꯤ ꯃꯈꯥ ꯊꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗꯤ ꯑꯃꯅ ꯑꯃꯗ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯑꯃꯅ ꯍꯥꯏꯕ ꯋꯥ ꯑꯃꯅ ꯇꯥꯗꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯤꯕ ꯑꯗꯨ ꯎꯔꯛꯈꯤ꯫ ꯑꯣꯐꯤꯁꯇ ꯃꯌꯥꯝꯅ ꯂꯥꯎꯅ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯃꯥꯕꯨ ꯑꯥꯗꯤꯇ꯭ꯌꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯇꯧꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯈꯠꯅꯔꯤꯕꯅꯤ꯫ ꯑꯥꯗꯤꯇ꯭ꯌꯗꯤ ꯃꯌꯥꯝꯅ ꯂꯥꯎꯅꯔꯤꯕꯁꯤꯡ ꯑꯗꯨ ꯀꯩꯁꯨ ꯊꯧꯁꯥꯗꯅ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯈꯤ꯫ ꯑꯥꯗꯤꯇ꯭ꯌꯅ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯃꯥꯒꯤ ꯗ꯭ꯔꯥꯏꯚꯔꯅ ꯒꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯑꯥꯗꯤꯇ꯭ꯌꯗꯤ ꯃꯁꯥ ꯃꯇꯣꯝꯗꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯀꯩꯝꯇ ꯍꯥꯏꯔꯝꯗꯅ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭ꯌ ꯒꯥꯔꯤ ꯈꯥꯝꯂꯝꯗꯨꯅ ꯂꯨꯍꯣꯡꯐꯝ ꯃꯐꯝ ꯑꯃꯗ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯂꯨꯍꯣꯡꯐꯝ ꯑꯁꯤ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯅ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯈꯤꯕꯒꯤ ꯂꯨꯍꯣꯡꯐꯝꯗꯅꯤ꯫ ꯑꯥꯗꯤꯇ꯭ꯌꯅ ꯂꯨꯍꯣꯡꯐꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯔꯜꯐ꯭ꯔꯦꯟꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞ ꯑꯃꯗꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯇꯨꯃꯤꯟꯅ ꯆꯠꯈꯤ꯫ ꯑꯥꯗꯤꯇ꯭ꯌ ꯂꯨꯍꯣꯡꯐꯝꯗꯒꯤ ꯊꯣꯔꯛꯑꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯃꯗꯤ ꯋꯥꯂꯦꯠ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯁꯣꯒ ꯂꯣꯏꯅꯅ ꯒꯥꯔꯤ ꯃꯊꯛꯇ ꯄꯨꯝꯅꯃꯛ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯃꯤꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯅ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯕꯁ ꯁ꯭ꯇꯦꯟ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯥꯗꯤꯇ꯭ꯌꯁꯨ ꯕꯁ ꯑꯗꯨ ꯀꯥꯈꯠꯇꯨꯅ ꯕꯁ ꯑꯗꯨꯅ ꯊꯧꯔꯤꯕ ꯃꯍꯥꯛꯀꯤ ꯑꯂꯣꯏꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯊꯪꯗꯅ ꯑꯃꯨꯛ ꯕꯁꯇꯒꯤ ꯀꯨꯝꯊꯔꯛꯂꯒ ꯑꯥꯗꯤꯇ꯭ꯌ ꯑꯉꯥꯎꯕ ꯑꯃꯒꯨꯝꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯃꯥꯅ ꯀꯣꯏꯅ ꯂꯥꯛꯄꯅ ꯃꯨꯝꯕꯥꯏꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯗꯦꯜꯂꯤ ꯇꯝꯅ ꯆꯠꯈꯤꯒꯗꯕ ꯇ꯭ꯔꯦꯟ ꯑꯃꯗ ꯀꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯑꯥꯗꯤꯇ꯭ꯌ ꯃꯥꯒꯤ ꯃꯈꯣꯡꯅ ꯄꯨꯕ ꯃꯐꯝ ꯄꯟꯊꯨꯡꯐꯝ ꯈꯪꯗꯅ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯥꯗꯤꯇ꯭ꯌꯅ ꯇꯣꯡꯂꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯁꯤꯗ ꯄꯟꯖꯥꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯍꯥꯊꯨ ꯀꯥꯈꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯃꯥꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯇ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯤꯠ ꯀꯧꯏ꯫ ꯒꯤꯠꯅ ꯋꯥ ꯉꯥꯡꯅ ꯂꯥꯛꯄꯅ ꯑꯥꯗꯤꯇ꯭ꯌꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯑꯥꯗꯤꯇ꯭ꯌꯗ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨ ꯑꯩꯒꯤ ꯁꯤꯠꯅꯤ"꯫ ꯑꯗꯨꯕꯨ ꯑꯥꯗꯤꯇ꯭ꯌꯗꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤꯕꯅ ꯒꯤꯠꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯤꯠꯅ ꯑꯥꯗꯤꯇ꯭ꯌꯕꯨ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯅꯥ ꯄꯪꯕꯅꯤ ꯈꯜꯂꯗꯨꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯗꯨꯅ ꯑꯥꯗꯤꯇ꯭ꯌꯅ ꯐꯝꯂꯤꯕ ꯁꯤꯠ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯗꯤꯇ꯭ꯌꯁꯨ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯑꯇꯣꯞꯄ ꯁꯤꯠ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯠꯇꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯥꯒꯤ ꯃꯃꯤꯡ ꯒꯤꯠ ꯀꯧꯏ꯫ ꯃꯍꯥꯛ ꯍꯣꯁꯇꯦꯜꯗꯒꯤ ꯃꯥꯒꯤ ꯃꯌꯨꯝ ꯕꯥꯇꯤꯟꯗꯥꯗ ꯍꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯑꯥꯗꯤꯇ꯭ꯌꯗ ꯋꯥꯔꯤ ꯄꯪꯂꯤꯗ ꯂꯤꯔꯤ꯫ ꯑꯗꯨꯕꯨ ꯑꯥꯗꯤꯇ꯭ꯌꯗꯤ ꯋꯥ ꯀꯩꯝꯇ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯃꯪꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯥꯗꯤꯇ꯭ꯌꯅ ꯒꯤꯠꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯂꯕꯁꯨ ꯒꯤꯠꯅꯗꯤ ꯑꯥꯗꯤꯇ꯭ꯌꯒꯤ ꯏꯪꯒꯤꯠꯁꯤꯡ ꯑꯗꯨ ꯈꯪꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯒꯤꯠꯅꯗꯤ ꯋꯥ ꯉꯥꯡꯕ ꯂꯦꯞꯈꯤꯗꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯑꯥꯗꯤꯇ꯭ꯌꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯧꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭ꯌ ꯇ꯭ꯔꯦꯟꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯈꯣꯡꯖꯦꯜ ꯌꯥꯡꯅ ꯊꯧꯔꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯎꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯎꯕꯗ ꯑꯥꯗꯤꯇ꯭ꯌꯒꯤ ꯊꯃꯣꯏꯗ ꯑꯀꯤꯕ ꯋꯥꯈꯜ ꯑꯃꯗꯤ ꯂꯥꯛꯈꯤ꯫ ꯀꯤꯔꯕꯁꯨ ꯀꯤꯅ ꯑꯥꯗꯤꯇ꯭ꯌ ꯂꯥꯛꯂꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯣꯡꯁꯤꯟꯅꯅꯕ ꯂꯦꯞꯂꯦ꯫ ꯆꯣꯡꯁꯤꯟꯅꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯤꯠꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯒꯤꯠꯅ ꯍꯪꯂꯛꯏ, "ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ?" ꯒꯤꯠ ꯂꯥꯛꯄ ꯎꯕꯗ ꯑꯥꯗꯤꯇ꯭ꯌꯗꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯅ ꯒꯤꯠꯇ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯒꯤꯠꯅ ꯍꯥꯏꯔꯛꯏ, "ꯇ꯭ꯔꯦꯟꯒꯤ ꯊꯣꯡ ꯃꯅꯥꯛꯇ ꯂꯦꯞꯀꯅꯨ꯫ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯗꯒꯤ ꯇꯥꯍꯧꯗꯨꯅ ꯃꯤ ꯁꯤꯈꯤꯕ ꯃꯌꯥꯝ ꯌꯥꯎꯅꯔꯕꯅꯤ"꯫ ꯑꯗꯨꯕꯨ ꯑꯥꯗꯤꯇ꯭ꯌꯗꯤ ꯋꯥ ꯀꯩꯝꯇ ꯈꯨꯝꯂꯝꯗꯦ꯫ ꯃꯥꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯒꯤꯠꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯑꯩꯅ ꯅꯉꯣꯟꯗ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯃꯔꯝꯗ ꯍꯥꯏꯔꯤꯕꯁꯦ 3ꯂꯛꯇꯤ ꯁꯨꯔꯕꯅꯤ꯫ ꯅꯪꯒꯤ ꯃꯔꯝꯗꯁꯨ ꯑꯩꯅ ꯍꯟꯖꯟ ꯀꯌꯥꯔꯛ ꯍꯟꯅ ꯍꯪꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ꯫ ꯅꯪꯁꯦ ꯅꯔꯣꯜ ꯊꯣꯛꯇꯕ ꯃꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯅꯥꯄꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯟꯖꯔꯤ"꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯝ ꯑꯗꯨꯗ ꯇꯤ.ꯁꯤ. ꯍꯥꯏꯕꯗꯤ ꯇ꯭ꯔꯦꯟꯒꯤ ꯇꯤꯀꯦꯠ ꯀꯂꯦꯛꯇꯔ ꯑꯗꯨ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯤꯀꯦꯠ ꯄꯤꯔꯛꯑꯣ ꯍꯥꯏꯔꯛꯈꯤ꯫ ꯒꯤꯠꯇꯤ ꯑꯥꯗꯤꯇ꯭ꯌꯒꯤꯗꯃꯛꯇ ꯄꯥꯈꯠꯆꯗꯨꯅ ꯇꯤ.ꯁꯤ.ꯅ ꯇꯥꯟꯊꯣꯛꯄꯤꯔꯅꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯨꯄꯥ ꯑꯁꯤ ꯃꯔꯣꯜ ꯊꯣꯛꯇꯕ ꯃꯅꯥ ꯄꯪꯕ ꯅꯨꯄꯥꯅꯤ꯫ ꯍꯥꯊꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯇꯤꯀꯦꯠ ꯀꯥꯎꯔꯦ ꯍꯥꯏꯕꯅꯤ"꯫ ꯑꯗꯨꯕꯨ ꯇꯤ.ꯁꯤ. ꯑꯗꯨꯅꯗꯤ ꯊꯥꯖꯗꯗꯨꯅ ꯑꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯏ, "ꯅꯪꯗꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯇꯣꯏꯅꯣ?" ꯑꯥꯗꯤꯇ꯭ꯌꯅ ꯈꯨꯝꯂꯛꯏ, "ꯇ꯭ꯔꯦꯟ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯠꯀꯅꯤ"꯫ ꯇꯤ.ꯁꯤ. ꯑꯗꯨꯗꯤ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯇꯧ ꯑꯁꯤꯗ ꯏꯁꯥꯎ ꯁꯥꯎꯅꯤꯡꯅ ꯍꯪꯂꯛꯏ, "ꯅꯪꯅ ꯆꯠꯀꯗꯕ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯑꯣ"꯫ ꯑꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ, "ꯇ꯭ꯔꯦꯟ ꯑꯁꯤꯅ ꯊꯧꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎꯕ ꯆꯠꯀꯅꯤ"꯫ ꯇꯤ.ꯁꯤ. ꯑꯗꯨꯅ ꯁꯥꯎꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯤꯠꯅ ꯍꯥꯏꯔꯛꯏ, "ꯗꯦꯜꯂꯤ ꯐꯥꯎꯕ ꯆꯠꯃꯤꯟꯅꯗꯣꯏꯅꯤ, ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯇꯤꯀꯦꯠ ꯑꯃ ꯁꯦꯝꯕꯤꯔꯣ"꯫ ꯇꯤ.ꯁꯤ. ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯒꯤꯠꯅ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯑꯒ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯪꯂꯛꯏ, "ꯅꯪꯕꯨ ꯀꯔꯤ ꯗ꯭ꯔꯒ ꯆꯥꯔꯨꯔꯒꯦ ꯃꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ"꯫
Natragana nangi punsida kari achawa problem tholabage nangi problem do aingonda hairo problem kodimak aina mateng pangabadi soidana maki kokani get na muksu Aditya da yamna khangnabadawna magi problem kodimak ikaiba leitana mangonda loinamak hayu haiduna manya ihi higatna wari shaba leptri ngasai makhaydi Aditya su tuminna lerambani adubu git na wa ngangba leblaktaba sida Aditya na git ta sauna laurai aigi khwaidagi chawba problem di nangni ngasai nanga wari saningdabagi damakta mai leithokhtuna leiriba si nangna kaimta khangjiba karigino nangi punsigi maramda ai kaisu khangningde aduga ai punsigi maramdasu nangna kaisu khangbagi mathau tade somdana Aditya di shauna hairi adubu gitte Aditya gi matawusida ngasai dagi tuminna leramba mana mangonda wa hairakpa sida yamna harauna tuminna yengduna leiri Aditya su mahaki asawba adu khara ingtharakpa matamda matomda wakhal lakla male gitta mana khonjen kankiba adugi damakta lale hajanaba khonari adubu mana lale hajaba nangdringeda gitna hairi aishu nangna na thwai nungaitena leiringeda wa chabeng ngangchinbada nangna shawrini haiba khangi nangna shawbage engonda khonjel wangna chairiba ado Madugi damakta karisu khalunu aidi haujikanse wakhan yamna nungairi aduna mina engonda nganglakpa chairakpa khudimak amata sawningde aidi luhonglamdai asida wakhalbu yamna nungairi masigi matungdagidi git wa ngangba lepkhidre mana angang oiringedigi hona pamjarakpa magi punsigi pandam masida natana magi hostel gi punsi amadi Aditya da magi wakhalda lakpa hainingba wa khudimak amata chithadana Aditya da hairi wari liri Aditya di magi mathwai nungaitriba matha sariba adugi mathakta gitna wa leptana ngangsilakpa asida Aditya di makokka chi'e adubu Aditya na wa amata hairamdana tuminna famduna leiri mathangi sindana makoigi train adu station amada khamlami anja asida gitti train manungda tumlambadagi haugalakhi Aditya di magi sitta leramdre maram aduna getsu train adugi thongda leptuna paktharaga yenglai matam asida Aditya di mi kanamta leitaba ichik chikpa station aduda matomda angawbadawna chatliba adu urami gitna train thauba haudore la o haiduna hanna korami adubu Aditya di wakhal amada mangduna laikhrabanina gitna khonjel hauna koriba singadu amata taramde magi chatpham thopa chattuna adum leiri matang asi yosilakpadadi upai leitraduna gitsu train dagi kumtharaklaga Aditya gi matung inaduna Aditya bu kauduna tanarakhi gitna Aditya gi manakta changlaklaga train thauba hore chatlachila o haiduna hairami adubu Aditya di wa kemta khumlamde tuminna adum phamduna leiri magi matawasida gitsu khoidau sawnglingla male nang leija horo hairamaga train aduda amuk hanna tongnanaba chelakhi adubu mana train tonge heduna train tanarakpa matamdadi train adudi station adudagi khongjel yangna thauba horamme aduna gitna train adu tanaba phanglamdre gitsu train tongba nanghodre oirakliba matawasida git tainafam khangdraba male yamna sauna Aditya gi manakta laklami aduga Aditya da nangbu karamba sangsarda leiriba mino sono chubra haiduna yamna thina chaiba horakhi masina pelektraduna amuksu khonjel hauna hairakli nangna maram oiduna ai train tongba nanghodre aigi potchai phirol punamak train da loina yaukre masina kamdau doriba Aditya na khumlai aina dinangonda train dagi kumthar o haikiba leite nang nasana nasagi na thauda khakta mai onsilamlabadi thaudu asi tholamoi gitsu onkhatuna khumlai nangi mateng pangbiruba aina lalai haujiki matamdadi mi gi mateng pangnuba sina lale haduna masa matomda khoidau sawningna sonjari Aditya su khoidau sawningla khumlai aigi mateng pangbibagi damakta thagachari haujikti aibu thadopiro ai chachakhrage gitna hairai ilai laina hekta chatpa yagadaba natte nangna maram oiraga aigi train miss oikibani aduna mathangi station yaudriba phawba aibu thindaba yaroi upai ama natraga ama tawduna mathangi station phawba thingadabani Aditya gate ki matau ngahak yengduna leiraba matungda wakhal makhalami aduga mafam adudagi ikhang khanguduna yamna yangna chenki gate su alaiba nupi dinate aduna huran ba chenkre haduna khonjel hauna lauduna Aditya bu tanarakhi manakta leramba police amana Aditya bu phage torami adubu Aditya na yamna laina nanthokutuna chenki getna Aditya gi matung inaduna tanarakpa matamda Aditya di station gi mapanda leiriba taxi driver amaga wari sanaduna lerami Aditya na git uba matamda yamna thuna la o haduna korakhi masig matungdagidi Aditya amadi git taxi manungda punna tongminarami gitti yamna pakhatchana khara thuna chatnanaba tawrasi gari thawro haiduna hairi adubu driver aduna di monda nungaina isaiga ngangladuna tamna gari thawri magi mataw adu ubada gitti mahaki poche yaukhiba train adu mathangi station da tanaba phangaroi haiduna isau tawraduna Aditya da hairakhi masig matungdagidi Aditya na gari khamalaga mana oina gari thorami handa amukti Aditya na gari thorokpa matamda speed yamna yangna thorakhi gitti haraubada loikre adubu taxi ge driver adudi mahaki gari du tekpa tare loan singba loidri haiduna yamna pakhatchana hairi
Gari kanna tharokpana makhoi tanarakliba train adusu makhoi mamangda urami mathangi sindana Aditya amadi Git train station yorokpa matamda makhoi anidi hathu train station manungda chensilakhi makhoi gi train adusu station na khamduna lerami station yorokpa matamdadi Aditya di sor thabet holaduna harai sigi matungdagi di ai mateng pangi khaluranu ai karisu tawroi nangi train sida lere nang chatlo Tanja sida makhoi taxi driver dusu magi bara piramdri haduna sor thabet honduna makhoi nibu tanarakli makhoi manata chensilakli matang sida Gitna Aditya dagi paisa khara loraga ising thakke haduna dukan amada changnami adubu Git ke hunabi railway station aduda leiriba dukan mapu duga khatna duna leirami ising bottle adugi mamanda lupa ani henjali haduna dukan mapu makhoi ni marai na duna leiri Git nadi lupa ani handoktriba phaba mafam adudagi chatloi haduna sikhang duna lepduna leiri magi matawaduda maga manaba tanduna dukan mapu duna su lupa ani handorai Gitti mana ngamle matagum sor sangna hondokna chaning tana ising thakli adubu magi maningda magi train aduna tamna chenba horakliba adu manadi ukhide mamaida train aduna khongjel yangna thorokpa matam adudadi Gitsu magi train thauba hokre haba khanglakle adubu mahangna train adu tanaruba matamdadi train adudi khongjel yangna thaukhiduna leramle handa amuksu Git train adubu khamo haduna yamna kanna tanarakli adubu train adudi khamlamdan adum chatkhre mi kanamta leitaba ichik chikpa nupa ngakta leiba train station aduda Git nupi matomna ngai hore Git upai leitraduna makok paiduna matha sana family adubu kai haude nupi ama train nang haudre station da matomda leira khangnarapa matamda station da leiriba mathong huktraba nupa kaya amana Git ki matungda coin inaba horakhi masi matungda Gitsu station adugi station master gi manakta laklami aduga mahaki problem khudima hairami station master na hairi nangonda kanana nasagi train degi kumthau haige nasana chekshin jadraga haujipu kaino tawdoi she haduna mano eno onsinduna Git ta chaksilai adubu Git na matha sana leiriba matawdu ubada station master aduna hairi mathangi station asi Kota railway station ni mafam adugi station master da aina call tawraga nangi sittagi pochai sing adu lokthokduna magi office ta thambiramo haibadi yani masina taba nangi mateng amata aina pangba ngamloi dawri Gitti matha sabado loikre tawfam khangdana ingau duna lerami adubu station master adudi haujik phawba machin pemba makai Git ta chaiba leptri nupa na hana nungdangda train miss tawhobadi kaisu kaide adubu nupi matomdana nungdangda train miss tawhore haduna station asida kamdongna leigadawri haduna Git kidamakta khanbiduna chairakli mana chairiba mayam se Gitti taruba matamda yamna saurai aduna laurai aingonda free da basan piduna leibagi mahutta Kota gi station master da call tawraga aigi poche sing adu lokshilamo haduna phone tawkho station master adusu kiboi kaibo magi table da leiriba phone adu loduna call tawrami mathangi sindana Git station master gi office tagi thorakhi matomda bench amada famduna lerami tanja asida station da leiba nupa khara laktuna Git ta wari sasinaba horakhi mafam asida nupi matomdana leibada kari thokani tambangamde aduna aikhoi ga punna mafam chaba ma yengduna leminaru rasi haduna Git ta themba horakhi nupa sing aduna amukchu hairakli hayeng ayuk phawadi station asida train ama phaw lakhiroi haduna pukchel sawa saduna Git pu punana bo honarakli Git na amuk chauna cherai aina sarok tringe da chathoro nakhoina asingba afaba mi saduna ngangliba singado kari maram gin haiba aisu khangi aina sarok labadi kaya afaba oiroi nupa sing aduna su makhoina chumma saduna hairai haujiki matam asidadi magi mateng pangbigena taruraga aikhoido ena onsillaga chaisila e haduna Git ta oina onsinduna maran pisila e nupa sing adugi matauda Git su mafam aduda koithena leirabadi afaba oiroi khangladuna yamna sauna station mapanda thorakhi मान स्टेशन मपान थोरकु मतमदा नुपी खरा अमदी स्टेशन मपानदा यामना केना मफिनाना सेतुना लेबलिबदु उरमी Gitsu मखोइगी मनाक्ता लेरबदी खरा साफगद्रा खलदुना नुपीसिंग अदुगी मनाक्ता चंगलक्तुना तुमिन्ना लेबली तंजा असिदा बाइक थौबा नुपा अमा लाक्लगा Gitta हंगलाई नंगी रेट कयानो नुपा अदुगी वाहंग अमदी मागी नाकंदा लेरमलिबी नुपीसिंग अदुना मखोइना तौरिबा मवोंग मतौसिंग अदु कुपना येंगलुरबा मतमददी Gitsu माना लेरिबा मफम असि कदाइदनो हाइबा खंगलखी अदुना Gitna नुपा अदुदा तपना इकोइ कोइन हाइरई आइदि अदुगुम्बा नत्ते हाइरमगा मफम अदुदगी चटखी अदुबु नुपा अदुनदी Gitna पैसा यामना पामबगीदमक्ता मंगोंदा ता तौसिनरिबनी खलदुना Git की मतुंग कोइन इनबा होरखी रेलवे स्टेशन ममांगदना ngasai Git pulumduna ngairiba nupa mayam amana leiri aduga Git ki matungdana bike thawba nupa amana mahakpu pugadobagi koitan tanari haujikti Git chenpham lesilaktre tanja sida laibak phabadi Gitna aroiba pambai oina koyeng yenglakpa matamda alapa asukpa gali amada Adityana tuminna chatliba adu urakhi Gitnadi Adityagi manakta kanna chelakhi adubu nupa adunasu Git putanarakpa leptri Gitna Adityagi mana hek yorokpa matamda Adityada kanna konsiladuna isorbu hanna hanna thagatli punama asida yamna ngaklaba Adityana hanglai handa amuksu train nang hodrabra
Aditya amadi Git makhoi anina wari sanaduna leiba adu ubada bike thoduna lakpa nupa adusu kanararoi khangladuna mamai leiduna hankre masi matungdana Aditya amadi Git ahanba oina masak maming ningthina taknaduna handshake taunari adubu kuihaude Git na muhairai nangna maram oiraga aingonda laibak thiba thodok ngakta thoktuna leire aduna hojekti nangna aibu yum yogdri bhawa thinba tabani ngasi gi oinadi nongandrewa phawba hotel amada leirurasi aduga ayuk nganta kota station dagi agi potchei laururaga aigi yum batinda yaunanaba thindaba yaroi Aditya di kari nungi Git thengnarubuno khalubada matha saba hokre adubu mana phana matha sarabasu phana hinadrabasu kamdauna nupi macha amabu athengba ahinga sida matomda thamnamgani Mathangi sindana Git amadi Aditya hotel amada laklami aduga hotel manager adudagi pung kharagi damakta hotel ka ama book torami adubu athengba ahingda nupa amaga nupi amaga laklaga pung khara khaktagi hotel ka ama book tawba sida hotel manager adunadi bab ama sagatpa hokre Mathangi sindana Aditya na makhoi ka changlakpa matamda Git na hairai aidi angang oiringedagi karate sanarai ai brown belt ni Aditya di kaisu khaluduna khumlai ado kadaurage namu khumlai nang khango haiduna haibni Aditya su Git na kari maram gidamakta hairibano haibado khanglabagum torami aduna hairai nang na hairise aina karan tarak adi nang na aibu phuba ngamni si natro Git na su yamna chawthokchan hairai aina sanarappa matamda nupa mayam ama phuthakrabani kidaba taunung Git na muksu makha tarai nupa amana hekta koige haiba matamda yada yathokpa nupido adugumba natte aigidi arepa ama leijakre maming ansuman kawi haduna Git na su yamna chawthokchana hairakli magi matawasida Aditya su sounding lura male mahaki wallet adu lokthokuna magi girlfriend ni photo du uladun hairai aigi su arepa ama leijare nangonda adugumba wakhanga amata changde adubu Git na chensilaktuna masak yenge haiduna Aditya gi wallet adu lauraga magi girlfriend ni photo adu yenglami Git na mu maya hi higatladuna hairai sidi masak yamna phajaina nangdi naraibak yamna phaine Aditya na photo adu lauraduna mamai luktharaduna yamna ningamdana hairai ai natte laibak pharibadi Git na mu hairai nangna isuk sukthaduna leiribasi nangi nupina hundok pirambagi oire Aditya na mu khumlai nupina hundok pirambagi natte punsi khongchat asina hundok pirambani haiduna mathwai nungaitana phamduna muk laikre Magi matawasida Git na hairai nangi girlfriend na nangbu hundo ambani aduna nangi girlfriend gi photo adu nangi nakhutmang na mai thadoktuna mabasu nangi punsidagi lokthokro asumna tawrabadi nangi nungaitaba singado khara makai di phani Aditya na mu khoidau isau sauning na hairai adugumba angang macha manba thaba adu tawnu maduna karisu kanaba purakloi adubu Git na giri giri takhinbai henmen madagi Aditya su upai leitraduna mahaki girlfriend gi photo adu mai thaba horakhi mai khara khara chakpa horakpa matamdana Git na hairai asigi mai chaklaba photo asi toilet ta thadaramo aduga flash tawthokro nangi punsidagi mahabusu tanthokro Aditya su hainingda toilet ta changlaklaga mahaki mai chaklibi magi girlfriend gi photo adu toilet ta thadaduna flash tawthokhi Mathangi sindana Aditya na toilet tagi tholakpa matamda nokmi tawduna thorakki Git na hanglai wakal khara nungairabra Aditya na hairai asigumba angang machagi mathong hoktaba thabakching ase tawruraga karigino khangde aigi wakhalse yang badawna tawi Aditya dagiri Git ne hana haraujana hairai aina haidra nangi wakhal nungaini haina amuksu Aditya bu pungning thogat piraduna hairai nangdi na saksu yamna phajai paisa su yamna paiba mali aduna nangi girlfriend asidagidi nangna phaba yamna heli aduna mangondagi hena phabi henbi nupi ema soidana makki punsida thengnarakhi gani hairi Aditya su ikairap tawna yare lepo haiduna hairi Git na mu hairai nangse nupi ne yamna ngauna gadaba nupani kaigumba aigi su ansuma leramdaba tarabadi nangonda soidana makki ngauramgani aigumbi amana nangonda ngaurakpase nangi dinaraibak yamna pharabani haiduna masa matomda thagatchari Git ki matawasi ururaga Aditya su nomi taraduna hairai Git nangse nasana nasabu aduki matik nungsijaba mali haiduna hairai Git na su khumlai Prithivida ai isa amuk nungsijaba kanamta leite haiduna mayak shengna hairi Aditya di masana masagi punsida penjadaduna mapunsi phawa losinanaba wakhan khalluraba nupa amani Aditya na Git thengnaba Git na masana masagi punsibu aduki matik nungsijaba matawasi ururaga Aditya su Git ki punsi mahing asida alakchaba phawri Aditya na hairai aisu nangumna wakhal khanba nangumna isana isagi punsi asibu nungsijaba pamjai Git na hairai adumadi oiraroi Aditya na hairai adu oiragana nanga manaba nupi ama aigidamakta thibirao Git na mu yamna harauna hairai aise marup ama natabida nupi ama oinadi pamdabra makhoi ani na asumna wari sanaringai tanja asida hotel manager aduna nangi thokpa chena kro khara thuna chena kro haduna thong mapandagi laurakli Aditya na mapan thoraktuna manager aduda hanglai kaidona ba yaurabage manager aduna ipa pakhana hairai hotel da police ki raid lae
Pao si taba matamda hotel manungda lona unaramba nupa nupi singadu magi phirol paiduna ka manungdagi magi thopa chenthoknarakhi. Aditya amadi Git makhoi ni su mayangi matung induna chenthoknarakhi. Hotel manager na hairi hotel gi maning thangma thongdagi oina thokro hojik police laklagani mamang thongdagi. Masigi matungda hotel manungda leramba nupa nupi punumak police thengnadanaba haiduna amamba gali duda magi thopa kochen chenari. Mathangi sindana mafam adudagi ota train station tamna chatkadaba bus amada Aditya amadi Git tongduna lerami. Aditya na hairi bus ti ayuki pung 3 ta thauba hogani hai matam kharadi watli. Aditya na mo hanglai ngasai nang hotel manungda nangdi pamdabra hairibadu karigino. Git hanagi matogumna amuk yamna harauna hairi aise phajabra aigumba nupidi pamdabra haiduna Aditya da namhang hangjilai. Aditya su ikai na pami haiduna khumdokre. Git ti haraubadu loikre aduna yamna harauna hairi tan yamna chanare nangna ai pamabadi aigi inaw nupi su nangna soidana pamgani. Aigi kakagi macha nupi rup kawi nupi amalai masu aiga chap manabini. Nangna ai pamabanina inaw nupi rup pusu nangna soidana pamgani. Aditya di Git ki ingaw ngawjaba harauduna ta leiba mawong mataw asida thamoi penjana nomi tawduna mahaki mataw bu yengjari. Masi matungda Git na amuk Aditya gi manakta changlaktuna tapna hairi aidi ikuidana ansuman ga chelaga luhonglani. Aduna aikhoi ani na chenba matamda nanga rup kasu nakhoi ni su punna chelasi. Aikhoi di Punjabi ni aduga nang amadi ansuman nakhoi ni di Punjabi natte aduna aikhoi ki ahal laman singna luhongge haibada yarak loi. Maram aduna aikhoi mari punna chelaga luhongkrasi aduga ching amagi mathakta aikhoi gi yum saraga yum thangnaba oina punna leminarurasi. Handa amukti Aditya su Git ki angangumlaba icham chamlaba wakhal ilailana khandokpa mataw asida Aditya su Git ki mataw tamladuna hairi. Ibani hojik nangi nayum chatpagi mahutta ching phajaba ama khalaga aikhoi ani chenkrasi. Mafam maduda ibani nungaina leiruba yarani. Masi orabadi koichat chatpagi awaba adusu leiraroi haduna phagi oi kaioi Git ta haijalai. Git nadi ipa pakhana hairai adudi yadai aina hairiba plan asi oina tawsi aikhoi ani su punna leminarani adu oiradi aikhoi mari mata thoknarani. Aina di nangi damakta inaw nupi sinbige tawri adu nangna aingondo onsilak e haduna Git nasu loisilamdada kochi ma kosilai. Aditya na amuk khumlai Git nangna sigumba oiredaba mathung huktaba angang machagi wakhal taba wathi ware mayamse matam punmakta sumaina dum ngangbra natragana akhanaba numit khatada haibra. Gitsu ngasaidagi Aditya na hairiba singado phagi tawribani khanglaklaba male aduna masu phagi tawraduna khumlai aidi matam pumbada sumaina dum ngangi ado nangdi karam matamda sumaina wa ngangbage. Aditya na hairi aisu punsida nangumba nupi amata thengnadri aduna sumaina wa ngangbase aigi oinadi ngasina ahanbani. Mathangi sindana makhoi ani na kwata fauduna Git ki mayum patin datamna lakpa matamda Aditya amadi Git makhoi ani di yamna nakshinakhi. Aditya na isai shaktuna makhoi ani yamna nungaina amana amada phagi tawna punsigi awaba punamak kawrabagumna punna nokminaduna lambi chapinari. Mathangi sindana Aditya amadi Git part amagi mathakta sariba sagai adu da phamduna wari sanarami. Git na hairi nangdi isai sakpa yamna hai haiduna Aditya bu isai sakpa nupa ama oyu haiduna hairi. Aditya na yamna penjadana hairi miyoi bana punsida apama khudimak phangani haiba leite aishu matam amada isai sakpa miyoi ama oige haduna khanki adubu hojikti oiraroi. Git na hairi madudi lale miyoi bana punsida tasengna kainoma pamlabadi mana pamliba adu soidanamaki phangani. Aduga kari maramgino nangna wari saba khudingi nangi punsigi wa hek palakpa matamda nangi punsi se loikrabadongna hek hairibase wakhal hanthaba tawganu miyoi bana hinglinge matamda tawba ngamloidaba thabak amatta leitabani. Amukshu Aditya gi mataw ururaga Git na hairi nangna wa khudingi oiraroi oitholaroi haduna panghaida hairi nangi punsida kari achauba problem leirabage nangi problem adu aingonda di haiba yadabra. Aditya di wa amata khumdana Git ki mataw yenglaga nomi tawduna tuminna amuk laikre. Magi mataw asida Git na hairi phare nangi problem adu aingonda hainingdrabasu nangna hana isukta suktaduna isaw sauna paithoktuna leiba adumaina di amuk hana leiranu. Aditya su maithong maka lamna nokna hairi adumaina di leiraroida. Tanja asida kadaidagi wakhalno khangde Git na mu hairi Aditya awangba sagai asigi mathaktagi isingda chongthaba yawkhrabra. Aditya su Git na mathangda kari hairakani khanglabagum ipa pakhana hairi chatnaba tawrasi thiengkhrani. Adubu Git na phaduna hairi pada sigi ising yamna lui ibani sagai mathaktagi chongthasi Aditya di yade ngamoi hairi. Git na mu hairi ibani na hojik phamliba sagai asigi mathaktagi patta chongthaba haibase punsida amuk hana tawge haibada phanglaroidaba thabakni. Asigumlaba tanja asi amuk hana su laklaroidabani. Aditya na hairi sigumba angang machana tawgadaba mathong huktaba thaba ase kari maramgidamakta aikoina tawgadoino nangbu tasengnamakki ngawrabra haiduna Aditya su mara yetli.
ꯒꯤꯠꯅꯗꯤ ꯑꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯝꯇ ꯇꯥꯔꯝꯗꯦ ꯫ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯁꯒꯥꯏ ꯃꯊꯛꯇꯒꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯣꯡꯊꯃꯤꯟꯅꯔꯛꯈꯤ ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯃꯇꯝꯗꯅ ꯑꯃꯅ ꯑꯃꯗ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯗꯨꯅ ꯅꯣꯛꯅ ꯁꯥꯟꯅꯔꯤ ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯥꯗꯤꯇ꯭ꯌ ꯑꯃꯗꯤ ꯒꯤꯠ ꯄꯥꯠꯇꯒꯤ ꯃꯁꯥ ꯊꯛ ꯅꯤꯛꯂꯗꯨꯅ ꯀꯥꯈꯠꯂꯛꯈꯤ ꯫ ꯒꯤꯠꯇꯤ ꯍꯧꯖꯤꯛꯁꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯅꯨꯡꯉꯥꯏꯇ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯫ ꯑꯥꯗꯤꯇ꯭ꯌꯁꯨ ꯅꯣꯛꯅ ꯈꯨꯝꯂꯛꯏ, ꯅꯪꯁꯦ ꯄꯨꯔꯥ ꯉꯥꯎꯔꯦ ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭य ꯑꯃꯗꯤ ꯒꯤꯠ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯑꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯤꯡꯗꯤ ꯑꯥꯗꯤꯇ꯭य ꯈꯥꯁꯦꯞ ꯀꯧꯏ ꯫ ꯈꯥꯁꯦꯞ ꯒ꯭ꯔꯨꯞ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯗꯨꯒꯤ ꯃꯄꯨ ꯙꯔꯃꯔꯥꯖ ꯈꯥꯁꯦꯞꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯅꯤ ꯫ ꯒꯤꯠꯇꯤ ꯌꯥꯝꯅ ꯊꯥꯖꯗꯅ ꯍꯪꯂꯛꯏ, ꯅꯪꯕꯨ ꯑꯁꯦꯡꯕ ꯈꯥꯁꯦꯞ ꯁꯥꯒꯩꯒꯤ ꯃꯆꯥꯔꯥ? ꯑꯥꯗꯤꯇ꯭ꯌꯁꯨ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯫ ꯒꯤꯠꯀꯤ ꯍꯧꯅꯕꯤ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯈꯟꯊꯗꯕꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯂꯦ ꯫ ꯒꯤꯠꯅ ꯀꯔꯤꯁꯨ ꯈꯟꯊꯅ ꯍꯥꯏꯔꯛꯏ, ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯏꯃꯥ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯕꯕꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯥꯎꯅ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯅꯈꯤꯕꯗꯣ? ꯒꯤꯠ ꯃꯆꯤꯟꯗꯒꯤꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯧꯁꯤꯜꯂꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯌꯥꯝꯅ ꯇꯞꯅ ꯑꯥꯗꯤꯇ꯭ꯌꯗ ꯂꯥꯜꯂꯦ ꯍꯥꯏꯔꯛꯏ ꯫ ꯍꯥꯟꯅ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯑꯥꯗꯤꯇ꯭ꯌ ꯃꯥꯏꯊꯣꯡ ꯃꯛꯁꯤꯟꯈ꯭ꯔꯦ ꯫ ꯃꯁꯥꯗ ꯏꯀꯥꯏꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯨꯝꯃꯤ, ꯑꯩꯒꯤ ꯏꯃꯥꯅꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯕꯗꯣ ꯫ ꯋꯥꯐꯝ ꯑꯁꯤꯒꯤꯗꯃꯛꯇ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯐꯝ ꯊꯣꯛꯇꯦ ꯫ ꯑꯩꯒꯤ ꯏꯃꯥꯅ ꯆꯦꯟꯈꯤꯕꯅꯤ, ꯋꯥꯈꯜ ꯌꯥꯎꯗꯕꯤ ꯀꯦꯔꯦꯛꯇꯔ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝꯅ ꯫ ꯒꯤꯠꯅ ꯑꯃꯨꯛ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ, ꯑꯥꯗꯤꯇ꯭ꯌ ꯅꯪꯒꯤ ꯏꯃꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯍꯥꯏꯕ ꯍꯧꯅꯗꯦ ꯫ ꯑꯥꯗꯤꯇ꯭ꯌꯅ ꯁꯥꯎꯅ ꯈꯨꯝꯂꯛꯂꯤ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯍꯥꯏꯔꯣꯏꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯀꯥꯡꯈꯣꯡ ꯆꯥꯏꯍꯜꯂꯝꯕꯅꯤ ꯫ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯕꯨꯁꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃꯒꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯈꯨꯔꯨꯛ ꯈꯨꯝꯍꯟꯈꯤꯕꯅꯤ ꯫ ꯃꯁꯤꯗꯕꯨ ꯃꯥꯒꯤ ꯃꯔꯝꯗ ꯑꯁꯨꯝꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯔꯤ ꯍꯥꯏꯒꯅꯤ? ꯒꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯏꯃꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯅꯤ ꯫ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯥꯗꯤꯇ꯭ꯌꯁꯨ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗꯕꯨ ꯅꯨꯡꯁꯤꯕ ꯄꯨꯁꯤꯜꯂꯛꯀꯅꯨ, ꯋꯥꯊꯤ ꯋꯥꯔꯦꯝ ꯀꯧꯏ ꯃꯗꯨꯗꯤ ꯫ ꯒꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯕꯅꯤ, ꯑꯗꯨꯅꯕꯨ ꯍꯥꯏꯅꯔꯤꯕꯅꯤ all is fair in love ꯫ ꯅꯨꯡꯁꯤꯕꯗ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯑꯃꯠꯇ ꯂꯩꯇꯦ, ꯄꯨꯝꯅꯃꯛ ꯌꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯫ ꯑꯥꯗꯤꯇ꯭ꯌꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯕ ꯐꯠꯇ꯭ꯔꯤ, ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯁꯤꯒꯨꯝꯕ ꯋꯥ ꯑꯁꯤ ꯀꯅꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄꯒꯦ? ꯃꯊꯣꯡ ꯍꯨꯛꯇꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯦꯛꯇ ꯏꯔꯒ ꯃꯈꯣꯏꯅ ꯍꯦꯛꯇ ꯍꯥꯏꯔꯒ ꯆꯨꯝꯒꯗꯕ ꯅꯠꯇꯦ ꯫ ꯑꯥꯗꯤꯇ꯭ꯌꯅ ꯁꯥꯎꯗꯨꯅ ꯄꯩꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯒꯤꯠꯁꯨ ꯋꯥ ꯃꯈꯥ ꯁꯝꯊꯔꯨꯗ꯭ꯔꯦ, ꯑꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯥꯗꯤꯇ꯭ꯌ ꯅꯪꯗꯤ ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯑꯣꯏ ꯂꯩꯔꯝꯃꯦ, ꯑꯗꯨꯅ ꯅꯪ ꯔꯨꯞꯀ ꯆꯦꯟꯗꯕ ꯌꯥꯔꯔꯣꯏ ꯫ ꯅꯪꯅ ꯔꯨꯞꯀ ꯂꯨꯍꯣꯡꯂꯕꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅꯃꯛ ꯄꯩꯁꯥ ꯄꯥꯏꯔꯅꯤ ꯍꯥꯏꯗꯨꯅ ꯏꯂꯥꯡ ꯂꯥꯡꯅ ꯍꯥꯏꯔꯛꯏ ꯫ ꯑꯥꯗꯤꯇ꯭ꯌꯁꯨ ꯒꯤꯠꯀꯤ ꯃꯇꯧ ꯑꯗꯨꯗ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯦ ꯫ ꯃꯥꯁꯨ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯃꯤꯟꯄꯤꯁꯦ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯍꯦꯛ ꯊꯦꯡꯅꯗ꯭ꯔꯤꯗ ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯤꯠꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯒꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯗ ꯆꯪꯂꯨꯈꯤꯁꯤ ꯫ ꯑꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ, ꯑꯩꯗꯤ ꯆꯠꯂꯒꯦ, ꯍꯣꯇꯦꯜ ꯑꯃꯗꯔ ꯀꯩꯅꯣ ꯂꯩꯔꯨꯔꯒꯦ ꯫ ꯑꯗꯨꯕꯨ ꯒꯤꯠꯅꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯥꯗꯤꯇ꯭ꯌꯒꯤꯗꯃꯛꯇ ꯄꯥꯈꯠꯆꯕ ꯂꯦꯞꯇ꯭ꯔꯤ ꯫ ꯃꯍꯥꯛ ꯂꯩꯇꯕ ꯃꯇꯝꯗ ꯀꯔꯤ ꯊꯣꯛꯂꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯥꯗꯤꯇ꯭ꯌꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯫ ꯃꯔꯝ ꯑꯗꯨꯅ ꯑꯥꯗꯤꯇ꯭ꯌꯗ ꯒꯤꯠꯅ ꯍꯥꯏꯔꯛꯏ, ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯂꯩꯔꯁꯤ ꯫ ꯑꯥꯗꯤꯇ꯭ꯌꯗꯤ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯁꯨ ꯈꯨꯝꯂꯤ ꯫ ꯒꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯕꯅꯤꯅ ꯏꯃꯨꯡꯒꯤ ꯃꯤ ꯃꯌꯥꯝ ꯊꯣꯔꯛꯑꯅꯤ, ꯃꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯌꯥꯝꯅ ꯍꯥꯏꯅꯒꯨꯝꯁꯤ, ꯃꯔꯩ ꯇꯧꯅꯒꯨꯝꯁꯤ ꯫ ꯑꯩꯁꯨ ꯅꯪꯒ ꯁꯥꯒꯗꯕ ꯋꯥꯔꯤ ꯈꯔ ꯂꯩꯔꯤ ꯫ ꯑꯥꯗꯤꯇ꯭ꯌꯁꯨ ꯌꯥꯅꯤꯡꯗ ꯒꯤꯠꯀꯤ ꯃꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯕ ꯇꯥꯔꯝꯃꯤ ꯫ ꯒꯤꯠ ꯑꯃꯗꯤ ꯑꯥꯗꯤꯇ꯭ꯌ ꯏꯃꯨꯡ ꯆꯪꯂꯛꯄ ꯃꯇꯝꯗ ꯒꯤꯠꯀꯤ ꯃꯄꯨꯗꯨꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯫ ꯃꯄꯨꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ, ꯅꯨꯄꯥ ꯑꯁꯤꯅ ꯀꯅꯥꯅꯣ? ꯒꯤꯠꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯅꯤ ꯫ ꯃꯄꯨꯅ ꯍꯥꯏꯔꯤ, ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯀꯩꯗꯧꯅꯨꯡꯗ ꯃꯔꯨꯞ ꯑꯣꯏꯕ ꯌꯥꯔꯣꯏ, ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯃꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ? ꯒꯤꯠꯅ ꯋꯥꯔꯤ ꯂꯤꯔꯛꯏ, ꯑꯩꯒꯤ ꯇ꯭ꯔꯦꯟ ꯃꯤꯁ ꯇꯧꯕꯗꯒꯤ ꯃꯥꯕꯨ ꯑꯥꯗꯤꯇ꯭ꯌꯅ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯔꯤ ꯫ ꯃꯄꯨꯅ ꯍꯥꯏꯔꯤ, ꯃꯁꯤ ꯅꯠꯇꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯇꯣꯞꯄ ꯃꯔꯤ ꯑꯃꯠꯇꯗꯤ ꯂꯩꯅꯗꯦꯀꯣ? ꯒꯤꯠꯅꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯨꯅ ꯑꯃꯨꯛ ꯑꯥꯗꯤꯇ꯭ꯌꯗ ꯍꯪꯂꯛꯏ, ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ? ꯑꯥꯗꯤꯇ꯭ꯌꯁꯨ ꯏꯀꯤ ꯀꯤꯅ ꯈꯨꯝꯂꯛꯏ, ꯑꯥꯗꯤꯇ꯭ꯌ ꯀꯧꯏ ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯤꯠꯀꯤ ꯃꯈꯨꯔꯥꯅ ꯑꯥꯗꯤꯇ꯭ꯌꯗ ꯒꯤꯠꯀꯤ ꯃꯄꯨꯗ ꯈꯨꯔꯨꯝꯃꯨ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯫ ꯑꯥꯗꯤꯇ꯭ꯌꯁꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯈꯨꯔꯨꯝꯒꯦ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯄꯨꯅ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯄꯥꯝꯕꯣꯝꯗ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯥꯗꯤꯇ꯭ꯌꯕꯨ ꯐꯥꯖꯤꯜꯂꯝꯃꯤ ꯫ ꯑꯗꯨꯒ ꯑꯥꯗꯤꯇ꯭ꯌꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯑꯁꯦꯡꯕ ꯌꯨꯝꯅꯥꯛ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤ ꯇꯧꯔꯤ? ꯑꯥꯗꯤꯇ꯭ꯌꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ, ꯃꯁꯥ ꯊꯛ ꯅꯤꯛꯂꯗꯨꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯂꯣꯠꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯃꯤꯡ ꯑꯥꯗꯤꯇ꯭ꯌ ꯀꯨꯃꯥꯔ ꯀꯧꯏ, ꯑꯩ ꯏꯁꯩ ꯁꯛꯄ ꯃꯤꯅꯤ ꯫ ꯒꯤꯠꯇꯤ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯣꯛꯅꯤꯡꯕꯗ ꯂꯣꯏꯈ꯭ꯔꯦ, ꯌꯥꯝꯅ ꯋꯥꯅ ꯅꯣꯛꯅꯤꯡꯕ ꯈꯥꯡꯂꯤ ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯄꯨꯅ ꯑꯥꯗꯤꯇ꯭ꯌꯕꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯒꯤꯠꯄꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯒꯤꯗꯃꯛꯇ, ꯅꯪꯒꯤ ꯂꯃꯟ ꯁꯤꯡꯅꯅꯕꯒꯤꯗꯃꯛ ꯌꯨꯝ ꯑꯁꯤꯗ ꯅꯪꯁꯨ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯇꯕ ꯌꯥꯔꯣꯏ ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯌꯥꯝ ꯆꯪꯗꯅ ꯑꯥꯗꯤꯇ꯭ꯌꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ ꯫ ꯑꯥꯗꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯟꯖꯥꯕꯤꯒꯤ ꯍꯧꯅꯕꯤ ꯆꯥꯕ ꯊꯛꯄꯗ ꯈꯨꯠꯆꯥꯎ ꯊꯥꯕꯤ ꯇꯧꯔꯝꯃꯤ ꯫ ꯑꯗꯨꯕꯨ ꯑꯥꯗꯤꯇ꯭ꯌꯗꯤ ꯑꯩ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯦꯗ ꯈꯥꯛꯏ ꯫ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭ꯌ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯀꯥꯗ ꯂꯥꯛꯂꯝꯃꯤ ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯒꯤꯠꯅ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯀꯧꯁꯤꯜꯂꯝꯃꯤ
ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯁꯤꯗ ꯔꯨꯞ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯥꯝꯅ ꯆꯤꯡꯅꯅ ꯍꯪꯂꯛꯏ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯥꯆꯤꯟꯗꯨꯗ ꯀꯩꯗꯧꯔꯤꯕ ꯒꯦꯠꯅ ꯍꯥꯏꯔꯛꯏ ꯔꯨꯞ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯗꯤꯇ꯭ꯌꯒ ꯅꯪꯒ ꯆꯦꯜꯂꯒ ꯂꯨꯍꯣꯡꯂꯗꯕꯅꯤ ꯅꯁꯛ ꯈꯪꯅꯧ ꯔꯨꯞꯇꯤ ꯏꯀꯥꯏꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯅ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ ꯒꯦꯠ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯈꯟꯊꯔꯒ ꯉꯥꯡꯕ ꯇꯝꯃꯨꯕ ꯒꯦꯠꯅ ꯆꯠꯂꯝꯗꯥꯏꯗ ꯑꯗꯤꯇ꯭ꯌꯗ ꯍꯥꯏꯔꯝꯃꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯂꯣꯝ ꯊꯪꯕ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯛꯇꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯎ ꯏꯕꯥꯅꯤ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯑꯃ ꯂꯩ ꯃꯤ ꯎꯗ꯭ꯔꯤꯉꯩꯗ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯦꯠ ꯑꯃꯗꯤ ꯑꯗꯤꯇ꯭ꯌ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗꯗꯤ ꯒꯦꯠꯅ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯍꯥꯏꯔꯛꯏ ꯃꯟꯖꯤꯠ ꯂꯥꯛꯑꯅꯤ ꯑꯗꯤꯇ꯭ꯌꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯃꯟꯖꯤꯠ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯅꯣ ꯒꯦꯠꯅ ꯍꯥꯏꯔꯛꯏ ꯃꯟꯖꯤꯠ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯏꯃꯨꯡ ꯈꯪꯅꯕ ꯃꯔꯨꯞꯅꯤ ꯃꯟꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯅꯤꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯥꯛꯂꯒꯅꯤ ꯑꯗꯤꯇ꯭ꯌꯅ ꯍꯪꯂꯛꯏ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯝꯗ ꯅꯪꯒꯤ ꯑꯄꯥꯝꯗ ꯀꯩꯝꯇ ꯍꯪꯂꯣꯏꯗ꯭ꯔꯥ ꯒꯦꯠꯅ ꯍꯥꯏꯔꯛꯏ ꯃꯟꯖꯤꯠꯀꯤ ꯏꯃꯨꯡ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯅꯩ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯃꯟꯖꯤꯠꯀ ꯏꯕꯥꯅꯤ ꯃꯇꯝ ꯄꯨꯟꯕꯗ ꯁꯥꯟꯅꯃꯤꯟꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯕꯥꯅꯤ ꯌꯥꯝꯅ ꯆꯥꯟꯅꯩ ꯑꯗꯨꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯂꯨꯍꯣꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯑꯗꯨꯝ ꯍꯥꯏꯅꯈꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯥꯒꯤꯅꯤ ꯈꯟꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯦ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯔꯛꯂꯤ ꯑꯗꯤꯇ꯭ꯌꯁꯨ ꯋꯥꯈꯜ ꯈꯟꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯪꯂꯛꯏ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯔꯤꯕ ꯒꯦꯠꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯤꯇ꯭ꯌꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯦꯟꯕ ꯍꯥꯏꯕꯁꯤ ꯔꯤꯛꯁ ꯌꯥꯝꯅ ꯂꯩꯕ ꯊꯕꯛꯅꯤ ꯑꯗꯨꯒ ꯐꯖꯕ ꯊꯕꯛ ꯑꯃꯁꯨ ꯅꯠꯇꯦ ꯆꯦꯟꯕꯒꯤ ꯃꯍꯨꯠꯇ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯏꯃꯥ ꯕꯕꯥꯗ ꯑꯟꯁꯨꯃꯟꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯔꯒ ꯌꯦꯡꯉꯣ ꯒꯦꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯍꯥꯏꯔꯨꯔꯗꯤ ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯍꯜꯂꯔꯣꯏ ꯏꯃꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯔꯛꯂꯅꯤ ꯒꯤꯠꯇꯤ ꯑꯟꯁꯨꯃꯟꯒ ꯆꯦꯟꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯑꯗꯤꯇ꯭ꯌꯅꯗꯤ ꯆꯦꯟꯕ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯊꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩꯔꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯃꯟꯖꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯗꯨꯝ ꯗꯥꯝꯒ ꯂꯣꯏꯅꯅ ꯒꯦꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯒꯦꯠꯇꯤ ꯁꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯒꯦꯠꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯁꯦ ꯌꯦꯡꯉꯣ ꯑꯩꯗꯤ ꯆꯦꯟꯈ꯭ꯔꯗꯧꯁꯤꯕꯣ ꯑꯗꯤꯇ꯭ꯌꯅꯗꯤ ꯏꯀꯣꯏ ꯀꯣꯏꯅ ꯍꯥꯏꯔꯛꯂꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯤꯜꯂꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯀꯨꯏꯅ ꯂꯩꯒꯅꯨ ꯑꯩꯈꯣꯏ ꯑꯅꯤ ꯂꯩꯃꯤꯟꯅꯕ ꯎꯔꯒ ꯃꯤꯅ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯒꯦꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯐꯔꯦꯅꯦ ꯏꯕꯥꯅꯤꯗ ꯋꯥꯈꯜ ꯂꯥꯟꯅ ꯈꯜꯂꯒ ꯂꯨꯍꯣꯡꯕ ꯑꯁꯤ ꯇꯣꯛꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯒꯦꯠꯀꯤ ꯋꯥꯈꯜ ꯀꯟꯊꯗꯕꯤ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯗꯤꯇ꯭ꯌꯗꯤ ꯀꯤꯕꯨ ꯀꯤꯖꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯒꯦꯠꯀꯤ ꯃꯄꯨꯅ ꯑꯗꯤꯇ꯭ꯌꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯧꯁꯤꯜꯂꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯒꯦꯠꯄꯨ ꯃꯌꯨꯝ ꯐꯥꯎꯕ ꯄꯨꯕꯤꯔꯛꯄꯅꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯛꯄꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯃꯁꯛ ꯇꯥꯛꯂꯤ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗꯅ ꯒꯤꯠ ꯑꯃꯗꯤ ꯃꯟꯖꯤꯠ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯟꯖꯤꯠꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯦꯛꯁꯄꯥꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯂꯥꯅꯤꯡ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯑꯗꯨꯕꯨ ꯒꯤꯠꯇꯤ ꯃꯟꯖꯤꯠꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯏꯇꯥ ꯇꯥꯔꯝꯗꯦ ꯀꯗꯥꯏꯗꯅꯣꯃ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯄꯥꯛꯇ ꯑꯉꯥꯡꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯤꯇ꯭ꯌ ꯎꯕ ꯃꯇꯝꯗ ꯒꯤꯠꯇꯤ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯈꯤ ꯒꯤꯠꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯗꯤꯇ꯭ꯌꯅ ꯍꯪꯂꯛꯏ ꯍꯟꯗꯛ ꯑꯃꯨꯛꯅ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯒꯤꯠꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯇꯨꯡꯗ ꯃꯟꯖꯤꯠ ꯂꯥꯛꯄ ꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯁꯤ ꯃꯟꯖꯤꯠꯅ ꯎꯔꯝꯃꯗ꯭ꯔꯥ ꯑꯗꯤꯇ꯭ꯌꯁꯨ ꯏꯆꯤꯡ ꯆꯤꯡꯅꯅ ꯍꯥꯏꯔꯛꯏ ꯃꯟꯖꯤꯠꯇꯤ ꯂꯥꯛꯑꯦ ꯅꯪꯒꯤ ꯍꯦꯛ ꯅꯇꯨꯡꯗ ꯂꯦꯞꯄꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯠꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯒꯤꯠꯅꯗꯤ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯗꯤꯇ꯭ꯌꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ ꯑꯗꯤꯇ꯭ꯌꯅꯗꯤ ꯄꯥꯈꯠꯆꯗꯨꯅ ꯃꯟꯖꯤꯠꯅ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯒꯤꯠꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯇꯧꯁꯤꯟꯅꯔꯤꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯀꯔꯤꯁꯨ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯂꯥꯎꯖꯔꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯒꯤꯠꯁꯨ ꯃꯟꯖꯤꯠꯇ ꯎꯠꯂꯒꯦ ꯃꯇꯥꯒꯨꯝ ꯑꯦꯛꯇꯤꯡ ꯇꯧꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯔꯤ ꯀꯩꯁꯨ ꯂꯩꯅꯗꯦ ꯑꯗꯤꯇ꯭ꯌꯅ ꯐꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯖꯔꯕꯁꯨ ꯒꯤꯠꯀꯤ ꯑꯦꯛꯇꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯟꯖꯤꯠꯅꯗꯤ ꯋꯥꯈꯜ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯈ꯭ꯔꯦ ꯃꯟꯖꯤꯠꯁꯨ ꯌꯥꯝ ꯋꯥꯔꯧꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯤꯠꯇ ꯎꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯍꯥꯏꯔꯝꯃꯒ ꯋꯥꯔꯧꯅꯗꯅ ꯅꯨꯡꯗꯥꯡ ꯃꯇꯝꯅꯤ ꯑꯗꯤꯇ꯭ꯌꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯒꯤꯠꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯗꯤꯇ꯭ꯌꯕꯨ ꯍꯧꯗꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅꯗꯤ ꯆꯦꯟꯗ꯭ꯔꯕꯁꯨ ꯌꯥꯅꯅꯕ ꯍꯥꯏꯗꯨꯅ ꯄ꯭ꯂꯥꯟ ꯐꯖꯅ ꯇꯧꯔꯨꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯃꯟꯖꯤꯠꯇ ꯁꯦꯡꯗꯣꯛꯂꯨꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯟꯖꯤꯠꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯅ ꯑꯩꯗꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯤꯉꯩꯗ ꯆꯦꯟꯈ꯭ꯔꯅꯤ ꯑꯗꯤꯇ꯭ꯌꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯋꯥꯈꯜ ꯐꯖꯅ ꯈꯟꯊꯈꯣ ꯑꯗꯨꯕꯨ ꯒꯤꯠꯅꯗꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯍꯥꯏꯔꯤ ꯑꯩꯗꯤ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯅ ꯆꯠꯂꯝꯗꯥꯏꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯑꯩꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯃꯣ ꯑꯗꯨꯒ ꯅꯪꯁꯨ ꯅꯌꯨꯝꯗ ꯑꯗꯨꯝ ꯍꯟꯈ꯭ꯔꯣ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯌꯥꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯟꯖꯤꯠꯅ ꯏꯕꯥꯅꯤ ꯂꯩꯃꯤꯟꯅꯕꯗ ꯎꯍꯧꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯗꯣꯔꯛꯂꯕꯗꯤ ꯑꯩꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯐꯨꯕꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯅꯤ ꯒꯤꯠꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯒ ꯄꯨꯟꯅ ꯆꯦꯟꯈ꯭ꯔꯁꯤ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯆꯨꯝꯃꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯂꯣꯏ ꯍꯥꯏꯅꯔꯅꯤ ꯒꯤꯠꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯒ ꯅꯪꯉꯣꯟꯗ ꯀꯔꯤ ꯁꯣꯛꯀꯦ ꯅꯪꯉꯣꯟꯗ ꯀꯩꯝꯇ ꯁꯣꯛꯀꯗꯕꯁꯨ ꯂꯩꯇꯦ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯤꯇ꯭ꯌꯁꯨ ꯑꯁꯤꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯀꯥ ꯑꯗꯨꯗꯒꯤ ꯇꯨꯃꯤꯟꯅ ꯊꯣꯔꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯨꯃꯤꯟꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯒꯤꯠꯀꯤ ꯃꯅꯥꯎꯅꯨꯄꯤ ꯔꯨꯞꯅ ꯎꯔꯝꯃꯤ ꯔꯨꯞꯅ ꯒꯤꯠ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯈꯤ ꯌꯥꯝꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ ꯒꯤꯠ ꯅꯪꯅ ꯇꯧꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯅꯣ
Gitna hairei numit nini gi manungda ai soidana maki yumda halakani nang kanamta dadi haidokanu adubu rupti mapa amadi makura kauduna Adityana rup puraga chen khre haduna koilau lauraga imungda chensinki phibam masi yosilakpadadi Gitna Adityagi makhut paiduna chingduna makhoi ani makhoi gi yumdudagi chenthorei aduga Adityana hanglei haujina kai tawba tariba Gitna hairei lambida alakpa gari ma tongaga bus stand natragana railway station yonanaba chattoini Adityana sound hairei nangi brain amata yaudrabra karino ahing sida kadai gari no nangna ngahandagi chelani haiduna plan tawriba chingadudi asi oireko Aditya su khangle git makhoi ni cheluba matamda laikai gi miyam singa tanarapada soidana pharagani haiba maram maduna Adityana wakhal nga khallaba matungda yumlomda amuk gate puduna chenchilakhi aduga yumgi maninglom thangba staircase adudagi makhoi mayumgi terrace mathakta kakhalakhi tanja asidadi yumgi sumangda imungi ahal laman nupa khodimak koilang langnari imungi alaiba gari puthokutuna Aditya bu phangnanaba thidaba yaroi haduna yamna shauna hainari ꯑꯩꯈꯣꯏꯒꯤ ꯌꯨꯝꯃꯛꯇꯗ ꯂꯩꯁꯤꯜꯂꯒ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯎꯁꯤꯠꯃꯟꯗꯦ ꯃꯍꯥꯛꯄꯨ ꯍꯦꯛ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯖꯨꯔꯥ ꯖꯨꯔꯥ ꯁꯦꯝꯗꯨꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯗꯤꯇ꯭ꯌ ꯐꯪꯅꯅꯕ ꯊꯤꯕ ꯆꯠꯅꯈꯤ ꯑꯁꯣꯝꯗꯅ ꯒꯤꯠꯅ ꯍꯪꯂꯛꯏ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯣꯠꯂꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯜꯂꯔꯣꯏꯗ꯭ꯔꯥ Adityana hairei ꯅꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯏꯕꯥꯅꯤꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯤꯒꯅꯤ ꯑꯗꯨꯕꯨ ꯏꯕꯥꯅꯤꯅ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯣꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯜꯂꯝꯃꯣꯏ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯄ ꯑꯁꯤꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯣꯠꯂꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ Adityana ꯍꯪꯂꯛꯏ ꯅꯪꯗꯤ ꯑꯟꯁꯨꯃꯟꯗ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯄꯥꯎ ꯄꯤꯈ꯭ꯔꯕ꯭ꯔꯥ ꯅꯈꯣꯏ ꯑꯅꯤ ꯀꯗꯥꯏꯗ ꯊꯦꯡꯅꯁꯤ ꯍꯥꯏꯅꯈꯤ ꯏꯕꯥꯅꯤ ꯃꯅꯥꯂꯤꯗ ꯑꯣꯏꯅ ꯊꯦꯡꯅꯗꯣꯏꯅꯤ Adityana ingangangna hanglai ansumanna nangbu lawba laktriba karigino gate mataw aduda Adityana amuksu yamna chingnana hanglai nangna nayum thadoktuna ansumangi manakta chengani haduna tawribasi mahakna di khangbra gate na ilai laina khumdorai magadi paw phawna khidaba kuire Aditya di gate ki khallubada matha sabado loikre Adityana thawai wajan hanglai gate punsibu sanapot kumna khallaga adum sanariba karigino Adityana amuksu masa matomta khoidau soning na haijari aigi punsina khwaidagi yamna problem lei matha sai haduna khallubani adubu nanga thengnaruba asina aigi punsidadi amukke hena chawba problem matha saba haibadu ohalli aibu mayam changduna nupi pukhre haduna hatkadabi kothi thiri aduga aina su nupi phangoi gate na amu khumlai aina haidra nongonda nang surup ka chelo haina Aditya saurambadagi gate ki mathawasi ubada nokthorai mathangi sindana gate ki mabung mapawsing mafam khudingda thirubada makhoi ani thiba phangdre haduna mayumda hanarakhi gate amadi Aditya terrace mathakta lotuna imungdagi chenthokhinanaba tanja ngaijuna leiri tanja sida gate na Aditya da harai karisu khalunu kaisu tawroi Adityana yamna sauna khumlai aidi mafam asidagi flight ama tongduna Mumbai da chatkiba matamda hojik aina thengnariba problem khudimak aigi ifamdagi lamna chatkrani aingondadi karisu chenararoi aduga nangdi kamdau hogani nangna nok kheduna punsida wakhal ikhan khandana lawriba phirep singaduna maram oiraga tungda nangonda yamna chawba problem ama soiduna makki lakani masi punamakse nangi wakhaldadi ikhan khandaba male punsi haibasi matam bumbada no kheduna legani haiba leite punsi se alaiba natte aduna khara su serious oina lawba tamu gate su ingna tamna khumlai nangi punsida thengnariba thaudo watho khudimakta wakhal munna khallaba matungda apapata khantharaga phirep lawkhiba ngaktani matam punamakta punsibu serious oina lawduna warep khudimak serious oina lawriba nupa amani adubu nangsu nangi punsida problem mayam ama thengnakhi nangi punsi se nangna luna serious oina lawre haduna nangondadi problem amata leitaba natte maram aduna aigi punsida thengnariba thaudo watho khudimak aigi thamoi apama matung ina phirep lawgani maramdi tungda aigi phirep sing asina maram oiraga aingonda pamdaba dasa tarabasu matam maduda aina kanamta da maral siroi isana lawkhiba phirep sing aduna mafam adu yoropani khaladuna thengnariba problem khudimak ai itomdana nokna thengnagani Aditya su gate ki wakhalona sibu munna tari mathamoida yaningbasu phawri gate na hairiba wahai sing asida achumba khara yauri haibasisu Aditya na khangi mathangi sendana Aditya amadi gate makhoi ani na mi achikpa matam yengduna mayum thadoknaba sem sari adubu gate nupinina punsigi achawu phirep si lawramdaida mahaki khwaidagi thajaba marup oiriba Aditya da hanglai aina tawriba thaba asibu achumba thabakla Aditya na hairi achumba thabakti natte adubu nangna haikibadaine nungshibagidamagta tawba thabakti achumba chumdaba amata leite aigi imana matam amada kari maramgidamakta mahaki nungsinaba nupagi manakta chenkibano haibado nangina tawasi ururaga ngasidi aina matam kuinadagi sauduna warauduna lakliba aigi imabu ngakpiba ngambagumna su tawri
Aditya gate thengnerubadagi matam pumbada mabu ikai halle haduna sauriba mahaki mamada saubasu warobasu lekhidre mathangi sendana Aditya amadi gate batendadagi manali tamna ansumangi manak yaunanaba lakminari Aditya di gate ki ingau ngaujaba matau asida gate pu uraga magi thamoidasu kariguma wakhal kharadi phawdaba natte mathangi sendana manali yaropa matamda gate harawbagi ngamkhai lekhidre gate na Aditya da yamna harawn harai ansumandi ad leptuna aibu ngaiduna leire gate na Aditya bu ansuman gi manakta chatlusi masak khangna kho haiduna hairi adubu Aditya di yamna mathwai nungaitana gate ta nungsina yengladuna gate ta mahaki aroiba bidai piri Aditya na harai aidi mafam asidagi hankrage gate matam punamakta sumaina nok tuna harawna da layko Aditya di aroiba oina gate pu mathamoi pena ningamdaba maithongga loina yengduna leiri gate su Aditya gi matawasida wa haifam khangkhide maikai amaromdana mahaki ansumanna mabu ngaiduna leiri aduga maikai amaromdana Aditya na ningba kaina mathwai nungaitana mahaki mamangda leptuna mangonda aroiba oina yengduna bidai piri Aditya nokmi tawduna punsida nungaibata oyu yaifabata oyu haiduna gate ta hanna hairi Aditya maithongda nokmi tawjarabasu magi maithongda tariba ningba kaibagi thamoi kaibagi mami dudi mayek sengna uri Manali gi fajaraba mafam ajuda gate amadi Aditya amada punsigi aroiba bidai pinaduna magi punsigi anaubu khongchat amamamda chatnakhre makoi anina punna chatminarakhiba lambi edo ngasidi khainakhre mathangi senda Aditya mahaki company da amu halakhi mana hek halakpaga company gi investor mayam kauduna meeting ama torami meeting aduda Aditya na hairi baba laikhidraba matungda market ta aigi company amadi aigi maramda phajadaba wa kaya ama hainari company asi aina luchingduna chalaiba matamda soidanamaki mutlagani haiba phawa hainari masidagi hendoktuna company gi stock share price ki maman ka hena nemthakre isam samna hairabada aikoi company asi mutkadawagi ngaiduna leirabani company asi mutkiba tare haduna mayamna mi painari matam asida aina wa amata hairamdana matam khara mangki masimak aigi khwaidagi asoibani hojik oiriba company gi phibam yamna phatre aikoi gi anauba brand khudimak fail oire paisa su loinamak mangle business deal khudimak su cancel loina chatkrabani hojikti company asi mangba yaba makhai loina mangle mangna naba potchai lesilaktre masi matungda amuk Aditya na mayam adu puning thaugaladuna hairakli karigumba miyoiba amana tasengna posak ama pamlaba tarabadi posak adu soidanmaki phangani haiduna hainai handa amukti aigi company si atai atopa company singdagi khwaidagi mai pakpa company ama ohenba pami maram maduna thengnariba problem khudima nokna mayokna gani loishinba ngamkhidraba company gi project khudimaksu athuba matamda loishingani aduga company asi khwaidagi chawba mai pakpa company ama soidanmaki ohengani hanadi wa ngangandaba mikithi oina toromba Aditya na ngasi mayam mamangda thoktuna yamna confident laina fajaba wahai watana mayamgi mapuning thogalakpada investor singasu Aditya da thajaba thamba ngamlakhi Aditya bu support tongnarakhi mathangi sindana Aditya mama kauduna wari sanarami maramdi magi mamana atoppa nupa amada chenkhiba matamda magi mama amadi mapana court ta case ama tonari company asibu tangkhai ginanabagi damakta maram aduna Aditya na ahanbu oina mama ga ingna phaminaduna hairi laikhidraba mahaki mapa amadi mamana company asibu semgatcharakpani maram aduna company asida mama gi saruksu chauna yauri aduna chahi manga gi mamangda mamana hana company aduda pairamba mahaki department aduda amuk hana halaktuna company asida makhata na thabak puna tawminasi haduna mama da hairi Aditya gi mamadi Aditya na mabu inthoktuna matam kuina mabu waroduna mangonda wa amata phawa haibidana lerakhibani adubu ngasidi machana magi awaba khangbibagum machaga ingna tapna wari sanaba amuk hanna maga punna thabak tominasi hairakpa asida mamagi di penbagi ngamkhai lekhidre maram aduna machana hairiba wa khudima haraw na yarami mathangi sendana company gi makok thongba luchingba chingna khatna aduna leramliba singadu yasinna khrabanina company gi chawkhat thorangda amuk Aditya na mai onsilakhi Aditya na mahaki secretary kauduna mangonda anauba business ki plan ama leire stakeholder sing amadi investor singa meeting ama sillo haiduna hairi Aditya gi secretary di Aditya gi honglakliba matawasida ngakpadu leikre Aditya gi tawba ngamba decision khudimakta matam changhandana lawrakliba matawasida yamna pakhatchana hairi nangna handak matam khara mangluba aduda kari thengnarapage kadaida chatlubage Aditya di wa kemta khumlamde magi akawba ama leire haramaga mahaki office ta sensinki aduga magi office ta matam kuinadagi mana losenduna thamlakpa gitar adu lokthokduna magi pokningna pamjaba isai mate ama gitar khongduna sakli Aditya magi chillaba thabak mayam asigi marakta
ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯥꯒꯤ ꯃꯪꯂꯥꯟ ꯑꯗꯨꯒꯤꯗꯃꯛꯇ ꯃꯇꯝꯁꯨ ꯀꯥꯏꯊꯣꯛꯂꯤ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯆꯥꯎꯔꯕ ꯀꯝꯄꯅꯤ ꯑꯃ ꯆꯂꯥꯏꯕ ꯍꯥꯏꯕꯁꯤ ꯏꯂꯥꯏ ꯂꯥꯏꯕ ꯅꯠꯇꯦ ꯑꯗꯨꯅ ꯃꯇꯝꯒꯤ ꯑꯣꯏꯅ ꯀꯝꯄꯅꯤꯗ ꯊꯦꯡꯅꯔꯛꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨꯕꯨ ꯁꯣꯜꯕ ꯇꯧꯔꯝꯗꯥꯏ ꯃꯇꯝꯗ ꯑꯥꯗꯤꯇ꯭ꯌꯒꯤ ꯋꯥꯈꯜꯗꯗꯤ ꯈꯟꯖꯔꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯒꯤꯠꯁꯨ ꯂꯩꯔꯤ ꯍꯥꯏꯅ ꯒꯤꯠꯅ ꯃꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯦꯡꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯅꯣꯛꯅ ꯊꯦꯡꯅꯕ ꯉꯝꯈꯤ ꯑꯥꯗꯤꯇ꯭ꯌꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯒꯤꯠꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤ ꯈꯟꯕꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯔꯨꯗꯦ ꯑꯀꯤꯕ ꯂꯩꯇꯅ ꯀꯟꯐꯤꯗꯦꯟ ꯂꯩꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯏ ꯄꯥꯛꯄ ꯍꯧꯔꯛꯈꯤ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯑꯥꯗꯤꯇ꯭ꯌꯒꯤꯗꯤ ꯒꯤꯠꯄꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯋꯥꯕ ꯄꯣꯊꯥꯖꯔꯤ ꯑꯥꯗꯤꯇ꯭ꯌ ꯃꯇꯣꯝꯗꯅ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯃꯇꯝꯗ ꯍꯥꯟꯅꯗꯤ ꯌꯥꯝꯅ ꯂꯣꯟꯂꯤ ꯑꯣꯏꯔꯝꯕꯅꯤ ꯃꯥꯒꯤꯗꯃꯛꯇ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯇꯣꯝꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯒꯤꯠ ꯎꯔꯤ ꯒꯤꯠ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯔꯤ ꯑꯥꯗꯤꯇ꯭ꯌ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯁꯨ ꯑꯐꯕ ꯃꯔꯤ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤ ꯃꯥꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯐꯥꯎꯕ ꯁꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯑꯥꯗꯤꯇ꯭ꯌꯅ ꯊꯥ 7 ꯂꯦꯞꯇꯅ ꯑꯋꯥꯕ ꯊꯤꯗꯅ ꯍꯣꯠꯅꯔꯛꯄꯅ ꯃꯍꯥꯛꯀꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯉꯁꯤꯗꯤ ꯂꯣꯟꯆ ꯇꯧꯔꯦ ꯑꯥꯗꯤꯇ꯭ꯌꯒꯤ ꯕꯤꯖꯤꯅꯦꯁ ꯑꯥꯏꯗꯤꯌꯥ ꯑꯗꯨ ꯂꯣꯟꯆ ꯇꯧꯕꯒꯤ ꯐꯪꯁꯟ ꯑꯗꯨꯗ ꯑꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯣꯡ ꯗꯤꯁꯇꯦꯟꯁ ꯀꯣꯜ ꯇꯧꯕ ꯌꯥꯔꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯟꯕ ꯃꯤꯒ ꯋꯥꯔꯤ ꯁꯥꯔꯒꯗ ꯄꯦꯟꯖꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯅꯧꯕ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯛꯂꯦ ꯁꯤꯝ ꯀꯥꯔꯗ ꯑꯁꯤꯒꯤ ꯃꯃꯤꯡ ꯒꯤꯠ ꯀꯧꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅ ꯃꯥꯒꯤ ꯁꯤꯝ ꯀꯥꯔꯗ ꯑꯗꯨꯕु ꯒꯤꯠꯀꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯃꯌꯥꯝꯗ ꯃꯁꯛ ꯇꯥꯛꯂꯤ ꯑꯥꯗꯤꯇ꯭ꯌꯅ ꯒꯤꯠ ꯀꯧꯕ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯂꯣꯟꯆ ꯇꯧꯕꯒꯤ ꯐꯪꯁꯟ ꯑꯗꯨ ꯇꯤꯚꯤꯗ ꯂꯥꯛꯈꯤ ꯇꯤꯚꯤꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯒꯤꯠꯀꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅꯁꯨ ꯎꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭ꯌꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯒꯤꯠꯀꯤ ꯃꯈꯨꯔꯥ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯥꯗꯤꯇ꯭ꯌꯒꯤ ꯐꯨꯔꯤꯠꯀꯤ ꯀꯣꯂꯔ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯪꯂꯛꯏ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯒꯤꯠꯇꯤ ꯅꯪ ꯑꯃꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯝꯈꯤꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯛꯈꯤ ꯑꯥꯗꯤꯇ꯭ꯌꯗꯤ ꯒꯤꯠꯀꯤ ꯃꯈꯨꯔꯥꯒꯤ ꯋꯥꯍꯪ ꯑꯁꯤꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯥꯗꯤꯇ꯭ꯌꯒꯤ ꯀꯥꯗ ꯏꯪꯅ ꯆꯤꯛꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯇꯞꯅ ꯁꯥꯟꯅꯔꯝꯃꯤ ꯒꯤꯠꯀꯤ ꯃꯈꯨꯔꯥꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯅꯪꯅ ꯅꯆꯤꯟ ꯊꯤꯖꯤꯟꯅꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯒꯤꯠ ꯄꯨꯗꯨꯅ ꯆꯦꯟꯈꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯅ ꯆꯦꯟꯈꯤꯕ ꯑꯗꯨ ꯔꯨꯞꯅꯁꯨ ꯎꯍꯧꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯨ ꯃꯟꯖꯦꯠꯅ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝ ꯂꯣꯏꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯕꯨ ꯒꯤꯠꯀꯤ ꯃꯄꯥ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯃꯌꯥꯝꯅ ꯋꯥꯅꯔꯤꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯥꯗꯤꯇ꯭ꯌꯗꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯒꯤꯠꯅꯗꯤ ꯃꯉꯣꯟꯗ ꯃꯥꯒ ꯑꯟꯁꯨꯃꯟꯒ ꯍꯦꯛ ꯂꯨꯍꯣꯡꯕꯒ ꯕꯥꯇꯤꯟꯗꯥꯗ ꯆꯠꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯍꯥꯏꯖꯒꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯊꯥ 7 ꯍꯦꯜꯂꯕ ꯑꯁꯤ ꯐꯥꯎꯕ ꯒꯤꯠꯅ ꯃꯌꯨꯝꯗ ꯍꯜꯂꯛꯇꯦ ꯍꯥꯏꯕꯁꯤꯗ ꯑꯥꯗꯤꯇ꯭ꯌꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯈꯟꯊꯔꯨꯔꯕ ꯃꯇꯨꯡꯗ ꯑꯥꯗꯤꯇ꯭ꯌꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯒꯤꯠꯇꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯇꯦ ꯒꯤꯠꯀꯤ ꯃꯈꯨꯔꯥꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯒꯤꯠꯀꯤ ꯃꯃꯤꯡ ꯂꯧꯗꯨꯅ ꯁꯤꯝ ꯀꯥꯔꯗ ꯑꯃ ꯂꯟꯆ ꯇꯧꯔꯛꯄ ꯑꯗꯨꯅ ꯅꯪ ꯑꯃꯗꯤ ꯒꯤꯠ ꯅꯈꯣꯏ ꯑꯅꯤ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯤꯗꯤ ꯎꯠꯂꯕꯅꯤ ꯑꯗꯨꯅ ꯅꯪꯅ ꯒꯤꯠꯀꯤ ꯂꯩꯐꯝ ꯈꯪꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯒꯤꯠꯀꯤ ꯃꯄꯥꯅ ꯑꯃꯨꯛ ꯀꯞꯂꯤ ꯇꯧꯔꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯍꯪꯂꯛꯏ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯄꯨꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯃꯤ ꯂꯣꯏꯅꯃꯛꯅ ꯈꯪꯅꯔꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯣ ꯍꯤꯡꯂꯤꯕ꯭ꯔꯥ ꯑꯁꯤ ꯈꯛꯇꯪ ꯍꯥꯏꯕꯤꯌꯨ ꯊꯥ 7 ꯍꯦꯜꯂꯛꯂꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯃꯠꯇ ꯍꯥꯏꯔꯛꯈꯤꯗꯕ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯗꯤ ꯑꯩꯅ ꯃꯁꯛ ꯈꯪꯉꯤ ꯑꯩꯈꯣꯏꯒ ꯅꯣꯡꯃꯇ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯖꯗꯕꯤ ꯏꯆꯥꯅꯨꯄꯤꯅꯤ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯝꯂꯒꯅꯤ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯊꯥ 7 ꯍꯦꯜꯂꯕ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯔꯛꯇ꯭ꯔꯤꯕ ꯑꯥꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯑꯪꯀꯜ ꯑꯗꯨꯒꯨꯝꯕ ꯋꯥ ꯍꯩꯗꯦ ꯒꯤꯠ ꯀꯩꯁꯨ ꯇꯧꯗꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯤ ꯒꯤꯠꯀꯤ ꯃꯄꯥꯅ ꯑꯃꯨꯛꯁꯨ ꯋꯥꯖꯅ ꯍꯪꯂꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯒꯤꯠ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯥꯗꯤꯇ꯭ꯌ ꯒꯤꯠꯀꯤ ꯃꯄꯥꯒꯤ ꯋꯥꯖꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯗꯣꯛꯈ꯭ꯔꯦ ꯒꯤꯠꯀꯤ ꯃꯈꯨꯔꯥꯅ ꯑꯃꯨꯛ ꯅꯝꯍꯪ ꯍꯪꯖꯜꯂꯛꯏ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯒꯤꯠꯀ ꯑꯃꯨꯛꯇ ꯎꯅꯒꯦ ꯍꯧꯖꯤꯛꯃꯛ ꯎꯅꯗꯕ ꯌꯥꯔꯣꯏ ꯑꯥꯗꯤꯇ꯭ꯌꯅ ꯇꯞꯅ ꯒꯤꯠꯀꯤ ꯃꯄꯥꯗ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯇꯤ ꯒꯤꯠ ꯃꯝꯕꯥꯏꯗ ꯂꯩꯇꯦ ꯑꯗꯨꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯒꯤꯠ ꯄꯨꯗꯨꯅ ꯕꯥꯇꯤꯟꯗꯥꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯒꯤꯠꯀꯤ ꯃꯄꯥꯁꯨ ꯑꯥꯗꯤꯇ꯭ꯌꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯃꯤꯠ 10ꯅꯤꯗꯤ ꯅꯪꯒꯤꯗꯃꯛꯇ ꯈꯜꯂꯒ ꯉꯥꯏꯔꯒꯦ ꯍꯥꯏꯔꯛꯂꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭ꯌ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯅꯨꯃꯤꯠ 10ꯅꯤ ꯃꯥ ꯃꯅꯥꯂꯤꯗ ꯆꯠꯂꯨꯅꯤ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛ ꯅꯪꯅ ꯌꯦꯡꯁꯤꯜꯂꯝꯃꯨ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯗꯤꯇ꯭ꯌꯅ ꯃꯅꯥꯂꯤ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯑꯟꯁꯨꯃꯟꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯂꯝꯃꯤ ꯑꯥꯗꯤꯇ꯭ꯌꯅ ꯑꯟꯁꯨꯃꯟꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯑꯥꯗꯤꯇ꯭ꯌ ꯀꯧꯏ ꯏꯕꯥꯅꯤ ꯑꯃꯨꯛꯇꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯅꯪꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯔꯗꯤ ꯈꯪꯂꯝꯂꯒꯅꯤ ꯈꯜꯂꯤ ꯑꯟꯁꯨꯃꯟꯗꯤ ꯃꯁꯛ ꯅꯥꯏꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯀꯣꯏ ꯀꯣꯏꯗꯅ ꯋꯥꯔꯤ ꯁꯥꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯏꯊꯛ ꯊꯛꯀꯠꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯤꯡꯗꯤ ꯇꯥꯈꯤꯕ ꯀꯨꯏꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯥꯗꯤꯇ꯭ꯌꯅ ꯏꯀꯣꯏ ꯀꯣꯏꯅ ꯍꯥꯏꯔꯛꯏ ꯒꯤꯠꯅꯗꯤ ꯅꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗ ꯕꯥꯇꯤꯟꯗꯥꯗ ꯒꯤꯠꯀꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯕꯥꯇꯤꯟꯗꯥꯗ ꯆꯠꯇ꯭ꯔꯤꯕ ꯃꯥꯜꯂꯦ ꯒꯤꯠꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯄꯥꯈꯠꯅꯔꯕꯅꯤ ꯑꯟꯁꯨꯃꯟꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯤ ꯋꯥꯗꯨ ꯀꯅꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯏꯅꯣ ꯑꯩꯗꯤ ꯒꯤꯠ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯠꯇ ꯃꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯏꯂꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯏ
Matam kuirabagi tungda gate unagani khanduna harau harau lakhiba adi khudakta sakpham hongkhre khangna chanaba amata leitaba mafam asida gate matomda mana thambirambani machi punamak khaladuna makhoi anina aroiba bidai pinakhiba mikup adu yamna kijana ningsingli mathangi sendana Ansuman amadi Aditya amuk achikpa mafam amada unarami mafam asida unaba matamdadi Ansuman haire aina de gitta mafam asida lao aige punna luhonglasi haikhiba leite mahak masa matumdana mayum thadoklamaga lakjabani Aditya na haire nangidamakta magi imung manung mari mata machin mana punamak thadoktuna asuk lamna lakjaribi nupi mabu nangna kamdawna mafam asidagi tathokhribano Ansuman amukumlai nang sukhangi duni gate karamba nupino haiba angang macha dunu ilang lang duna leba wakhal phajana khandaba angang macha amagumna mahakna pamliba punsi mawong duda hingani haiduna ingaw ngawna lethokpa maga aiga kamdawna leminagani Aditya Shukhauna kumlai Pitribi sida nangumba mi aphattaba ama leibana gate na mangjariba ingaw da ngawna icham chamjana hingliba manglana do nangna punamak thugai phigraba natra Nangbu nungsibagi damakta imung manung pumba khundu omaga nangi damakta lakcharibi nupi macha amada nangna uliba nangi nawongna tawasina takpadi nangondagi hena phattaba character yaudaba nangondagi hanthaba mi amata leiramlaroi Ansuman na sukhumlakli aina di mangonda khudong chaba kaisu lokhiba leite maga luhongani haina su aina mangonda haikhiba leite mahak matomdana luhongani khanjaduna mafam asida lakhibani mana lakpa matam aduda aidi haujik luhongba ngamkhiroi mahak mayumda hallo haikibani adubu mana yakhide Mafam asidagi chatkhraga mayumda hanbagi mahutta Shimlada leire haduna phone toraklami matam adudasu aina mangonda mayumda hallo haina hanna haikibani adubu mana takhide mina magidamakta phananaba wa haibiraga mahakna tadrabanina ma matomda wajaba tabani mana tawjabana mana phangba tabani masida aigi ira leite Aditya su taduna leba ngamnaktre aduna saun haire tha mapan helabani git na mahaki mayumda halaktaba mayumga paw phonakidaba nupi mahak matomdana tha mapan asi kadaida leiramgani matomdana kamdawna karamba phibamda leiramgani masi punamak mabu nangna inthokpibagini gate na wana awaba khanglaga nangna nakhau pongna nanga mairena de hairi masimak gate ke phangpham thokpa dandeni nangumba nupa amada mana thamoi sengna nungsijarubagi magi dandini amukshu Aditya mathamoida penjadana sunjari gate kamdawna no nangna asigumba nupa asida nungsiriba sibo upai leitraba Aditya gate ke khongol liduna chatpa haukhre gate makhoi ani ge kaina pham mafam yorokpa matamdana makhoi ani na kaina ramdai mikup sing adu ningsinglakhi makhoi ani ge kaina pham mafam aduda ningamdana yengduna leiri matam aduda Aditya amadi gate makhoi ani na bidai pina juna chana khraba matungda gate te Ansuman go unagani haiduna harau harau lakchakhi adubu gate hek uba mikup adumaktada Ansuman na gate tathi chaibirakhi wakhal yaude kari gidamakta mafam asida laklibano haina gate na magi nungsibagi damakta mafam asida mahaki punamak thadoklamnaga mafam asida lakhibagi wari singado mamittagi mapi chenthana wari lijari adubu tabigadaba Ansuman adi tabikhide ahoina dum gate ta chaksilakli kaplibi gate pu mafam adu matomda hundu omaga mayumda sauna chatki gate su laifam leitraduna Aditya makhoi ani ge kaina pham mafam aduda matomda mathwai nungaitana phamduna leikhi mathangi nimitasu gate Ansuman gi mayumda lakhi mapi chenthaba makhai Ansuman da mahaki wakhal hungdopiyu mabu lokshinbiyu haijaki Ansuman na gate pu khudang paiduna mayumdagi chingthoraktuna puthorakhi aduga athiba wahaina chaibirakhi amuk hanna mafam asida lakanu haiduna mayumda hankhro haiduna mahakpu inthokpikhi gate su hanna yenglamdana kapna mafam adudagi lakhi changjafam leitraba gate kanagi manaktabu changluni mayumda hanbasu ngamda Aditya gi manakta chatpasu ngamda phumbangnaba wakhal amaga loinana sakhangdaba mafam aduda ingaw ngawna kwachat chatki noma gate na Shimla gi bus stand up matomda mathwai nungaitana phamduna leiringe tanja sida thamoi chawi sister amana gate ki awaba sakham aduda gate ki damakta minungsi pokhi thamoi chawrabi nupi duna gate pu changjafam pibi ki gate Shimla gi hostel amada leiduna mafam adugi private school amada oja oiduna leirakhi matam amada ingaw ngawna matam pumada nomui da tawduna haraujaduna leijabi gate ngasidi nokhidrai matam pumbada suktaduna mathwai nungaitana leiri adubu gate nupini magide Ansuman natanadi kanasu leite haujiksu Shimla dagi gate na Ansuman da hanna call tawduna mahapu lokshin binaba mahapu nungsi binaba haijari adubu Ansuman nadi gate kidamakta minungsi machet amata phaw khidai haujiksu gate puthina thina chaiba leptri Aditya su gate ke khongol liduna lakpana Shimla yoksilakhi gate haujikti matam amagi gate oramdre hingbagi asa leitraba hingli haibagi panghingde hingliba mi amagumna sakphang kaina leramli Aditya su gate ki matung koin inaduna gate ki matau yengli mafam asida gate na kamdawna punsi leliba kamdawna karamba phibamda hingliba haibadu Aditya na lo na yengthokli mafam asida gate khwaidagi tolabi magi ne haibada kanasu lejadrabi amagumna hinglamliba matawashi urubada Aditya mamittagi mapi takiba khangaude
ꯃꯊꯪꯒꯤ ꯆꯤꯟꯗꯅ ꯑꯗꯤꯇ꯭ꯌ ꯒꯤꯠꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯒꯤꯠꯅ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯤꯇ꯭ꯌ ꯎꯕ ꯃꯇꯝꯗ ꯒꯤꯠ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯔꯝ ꯀꯥꯟꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯌꯥꯝꯅ ꯊꯥꯖꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯗꯤꯇ꯭ꯌꯁꯨ ꯀꯩꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯍꯪꯂꯛꯏ ꯅꯪꯗꯤ ꯀꯝꯗꯧꯔꯤꯕꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯒꯤꯠꯁꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯣꯠꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯤꯇ꯭ꯌꯗꯤ ꯒꯤꯠꯀꯤ ꯃꯇꯧ ꯑꯗꯨ ꯎꯔꯨꯔꯒ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯟ ꯅꯤꯛꯂꯤ ꯇꯧꯔꯗꯨꯅ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ ꯒꯤꯠ ꯅꯪꯅ ꯑꯩꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯍꯜꯂꯦ ꯑꯩꯉꯣꯟꯗ ꯀꯣꯜ ꯑꯃꯇꯪ ꯇꯧꯔꯛꯄ ꯌꯥꯗꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯥꯎ ꯑꯃ ꯐꯥꯎꯕ ꯄꯤꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯁꯥ ꯃꯇꯣꯝꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯍꯥꯏꯖꯔꯤ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯤꯔꯣ ꯑꯩꯒ ꯆꯠꯅꯅꯕ ꯇꯧꯔꯁꯤ ꯒꯤꯠꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯗꯤꯇ꯭ꯌ ꯅꯪ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯒꯤꯠ ꯑꯩ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯁꯥꯎꯍꯜꯂꯛꯀꯅꯨ ꯒꯤꯠꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯩꯅ ꯂꯧꯈꯤꯕ ꯐꯤꯔꯦꯞꯁꯤꯡ ꯑꯗꯨꯅ ꯁꯦꯝꯂꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯗꯤꯇ꯭ꯌꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯤꯠ ꯅꯪꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯟꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯆꯠꯇꯕ ꯌꯥꯔꯣꯏ ꯒꯤꯠꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯑꯗꯤꯇ꯭ꯌꯗꯤ ꯃꯍꯥꯛꯅ ꯒꯤꯠꯄꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕ ꯑꯃꯗꯤ ꯒꯤꯠꯅ ꯋꯥꯅ ꯂꯦꯜꯂꯛꯈꯤꯕ ꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯁꯥ ꯃꯇꯣꯝꯗ ꯁꯥꯎꯖꯔꯤ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯒꯤꯠꯀꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯆꯤꯡꯂꯨꯔꯦ ꯒꯤꯠꯅꯁꯨ ꯃꯥꯒꯤꯗꯃꯛꯇ ꯀꯩꯁꯨ ꯊꯣꯛꯅꯗꯕ ꯅꯣꯡꯃ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯟꯖꯟꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯝꯗꯧꯅꯗꯤ ꯍꯥꯏꯔꯨꯅꯤ ꯃꯉꯣꯟꯗ ꯌꯦꯠꯁꯤꯟꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯁꯥꯎꯅ ꯆꯩꯔꯛꯏ ꯑꯩꯉꯣꯟꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯆꯥꯟꯁ ꯐꯪꯂꯒꯅꯤ ꯈꯜꯂꯤꯕ꯭ꯔꯥ ꯑꯗꯨꯕꯨ ꯑꯗꯤꯇ꯭ꯌꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯒꯤꯠꯇ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤ ꯑꯗꯤꯇ꯭ꯌꯒꯤ ꯅꯤꯡꯉꯥꯏꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯒꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯒ ꯆꯠꯄ ꯉꯝꯃꯣꯏ ꯅꯪꯉꯣꯟꯗꯒꯤ ꯍꯟꯖꯟꯅ ꯃꯇꯦꯡ ꯂꯧꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯤꯇ꯭ꯌꯅ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤꯕꯨ ꯀꯔꯤ ꯇꯧꯈ꯭ꯔꯕꯒꯦ ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕꯁꯤ ꯅꯪꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯄꯒꯤꯅꯤ ꯑꯄꯪꯕꯤ ꯉꯁꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯩꯒꯤ ꯑꯅꯤꯁꯨꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯩꯒꯤ ꯀꯝꯄꯅꯤꯅ ꯊꯥ 9 ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯃꯥꯏ ꯄꯥꯛꯂꯛꯂꯤꯕ ꯑꯁꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯃꯥꯌꯣꯛꯅꯔꯝꯗꯥꯏꯗ ꯅꯪ ꯂꯩꯔꯝꯂꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯃꯥꯌꯣꯛꯅꯒꯅꯤ ꯈꯟꯗꯨꯅ ꯅꯪꯒꯨꯝꯅ ꯅꯪꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛ ꯅꯣꯛꯅ ꯃꯥꯌꯣꯛꯅꯈꯤ ꯃꯁꯤꯃꯛꯅꯅꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯕ ꯒꯤꯠ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯈꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯒ ꯂꯣꯏꯅꯅ ꯄꯨꯟꯅ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯥ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯒꯤꯠ ꯑꯗꯤꯇ꯭ꯌꯗ ꯃꯄꯤ ꯆꯦꯟꯊꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ ꯒꯤꯠ ꯍꯣꯇꯦꯜ ꯑꯃꯗ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯤꯇ꯭ꯌꯅ ꯒꯤꯠꯅ ꯁꯨꯛꯊꯗꯨꯅ ꯂꯩꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯒꯤꯠꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯅꯨꯡꯁꯤꯔꯕ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯅ ꯑꯃꯗ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯇꯨꯅ ꯅꯣꯛꯃꯤꯟꯅꯔꯤ ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇꯅ ꯒꯤꯠꯅ ꯀꯞꯅ ꯍꯥꯏꯔꯛꯂꯤ ꯑꯩꯅ ꯄꯪꯃꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩꯅ ꯃꯉꯣꯟꯗ ꯍꯟꯖꯟꯅ ꯀꯣꯜ ꯇꯧꯈꯤ ꯃꯉꯣꯟꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯔꯒ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯒꯅꯤ ꯈꯟꯗꯨꯅꯇ ꯂꯩꯈꯤ ꯍꯧꯖꯤꯛꯁꯨ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯁꯥ ꯃꯇꯣꯝꯗ ꯀꯞꯆꯔꯤ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯑꯟꯁꯨꯃꯟ ꯂꯧꯊꯣꯛꯇꯕ ꯌꯥꯔꯔꯣꯏ ꯑꯟꯁꯨꯃꯟꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ ꯈꯜꯂꯝꯂꯕꯗꯤ ꯉꯍꯥꯟꯅ ꯂꯥꯛꯂꯝꯃꯒꯅꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯍꯧꯔꯤ ꯅꯪ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯕꯅꯤ ꯅꯪꯒꯤꯗꯃꯛꯇ ꯀꯩꯁꯨ ꯈꯟꯗꯕ ꯅꯪꯕꯨ ꯀꯩꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝꯅ ꯂꯪꯊꯣꯛꯄꯤꯔꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯄꯨꯟꯁꯤꯗꯒꯤ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯟꯁꯨꯃꯟꯒꯤ ꯐꯣꯇꯣ ꯂꯩꯔꯕꯗꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯑꯣ ꯃꯩ ꯊꯥꯗꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯒꯤꯠꯅ ꯈꯨꯝꯂꯛꯏ ꯑꯩꯉꯣꯟꯗꯗꯤ ꯃꯥꯒꯤ ꯐꯣꯇꯣ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯤꯇ꯭ꯌꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯐꯔꯦ ꯑꯩ ꯑꯟꯁꯨꯃꯟꯗ ꯀꯣꯜ ꯇꯧꯒꯦ ꯑꯗꯨꯒ ꯑꯟꯁꯨꯃꯟꯗ ꯅꯪꯒꯤ ꯅꯆꯤꯟ ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯪꯕꯨ ꯋꯥꯍꯟꯕꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯆꯩꯔꯣ ꯒꯤꯠꯅ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯕꯛꯁꯤ ꯇꯧꯒꯨꯝꯁꯤ ꯍꯥꯏꯗꯨꯅ ꯑꯗꯤꯇ꯭ꯌꯕꯨ ꯈꯥꯝꯕꯒ ꯅꯪꯍꯧꯗꯦ ꯑꯗꯤꯇ꯭ꯌ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯟꯁꯨꯃꯟꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯒꯤꯠꯇ ꯄꯤꯁꯤꯜꯂꯛꯏ ꯒꯤꯠꯅ ꯑꯟꯁꯨꯃꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯒꯤꯠꯇꯤ ꯑꯟꯁꯨꯃꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯉꯝꯗꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯑꯗꯤꯇ꯭ꯌꯅꯗꯤ ꯑꯟꯁꯨꯃꯟꯕꯨ ꯆꯩꯌꯨ ꯍꯥꯏꯗꯨꯅ ꯏꯟꯁꯤꯜꯂꯛꯈꯤ ꯑꯁꯣꯝꯗꯒꯤꯁꯨ ꯑꯟꯁꯨꯃꯟꯅ ꯍꯪꯂꯛꯏ ꯒꯤꯠ ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯤꯇ꯭ꯌ ꯂꯩꯕ꯭ꯔꯥ ꯑꯗꯤꯇ꯭ꯌꯒꯤ ꯃꯈꯣꯟ ꯇꯥꯏ ꯒꯤꯠꯁꯨ ꯑꯍꯥꯟꯕꯗꯗꯤ ꯑꯟꯁꯨꯃꯟꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯕꯅꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯤꯟ ꯄꯦꯟꯕ ꯃꯈꯩ ꯑꯟꯁꯨꯃꯟꯗ ꯆꯩꯕ ꯍꯧꯔꯛꯈꯤ ꯃꯥꯒꯤ ꯃꯤꯆꯩ ꯑꯁꯤ ꯇꯥꯔꯨꯔꯒ ꯑꯟꯁꯨꯃꯟꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯉꯣꯟꯗ ꯆꯪꯖꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯖꯗꯨꯅꯇ ꯂꯩꯔꯝꯕ ꯒꯤꯠꯅ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯑꯊꯤꯕ ꯃꯤꯆꯩꯗ ꯆꯩꯔꯛꯄꯁꯤꯗ ꯃꯍꯥꯛꯇꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯒꯤꯠꯅ ꯑꯟꯁꯨꯃꯟ ꯆꯩꯕ ꯂꯣꯏꯔꯛꯄ ꯃꯇꯝꯗ ꯑꯗꯤꯇ꯭ꯌꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯗꯨꯅ ꯍꯪꯂꯛꯏ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ ꯒꯤꯠꯁꯨ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯍꯜꯂꯛꯂꯦ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥꯟꯅꯗꯒꯤꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ ꯒꯤꯠ ꯀꯣꯏꯕ ꯆꯠꯂꯝꯃꯤ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯔꯕ ꯃꯇꯨꯡꯗ ꯑꯗꯤꯇ꯭ꯌꯅ ꯒꯤꯠꯄꯨ ꯔꯦꯁꯇꯨꯔꯦꯟ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯕꯥꯇꯤꯟꯗꯥꯗ ꯆꯠꯅꯅꯕ ꯇꯧꯔꯒꯗꯕꯅꯤ ꯒꯤꯠꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯌꯨꯝꯗ ꯆꯠꯂꯒ ꯀꯔꯤꯅꯣ ꯑꯩꯅ ꯃꯐꯝ ꯑꯗꯨꯗ ꯍꯥꯏꯔꯨꯒꯗꯣꯔꯤꯁꯦ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯅꯪꯒ ꯎꯅꯗꯣꯔꯤꯕꯁꯦ
ꯃꯈꯣꯏꯅꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯒꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨ ꯍꯥꯏꯗꯨꯅ ꯊꯦꯝꯕꯤꯔꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯟꯁꯨꯃꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯒꯤꯠꯇ ꯃꯤꯅꯤꯠ ꯑꯅꯤ ꯈꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯖꯔꯛꯂꯤ ꯑꯗꯤꯇ꯭ꯌꯁꯨ ꯒꯤꯠ ꯑꯃꯗꯤ ꯑꯟꯁꯨꯃꯟ ꯃꯈꯣꯏ ꯑꯅꯤ ꯊꯝꯂꯝꯂꯒ ꯅꯥꯀꯟꯗ ꯊꯣꯛꯈ꯭ꯔꯦ ꯑꯟꯁꯨꯃꯟ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯖꯈ꯭ꯔꯦ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯪꯅ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯃꯥꯖ ꯃꯤꯌꯥꯝ ꯑꯃꯗꯤ ꯏꯃꯥ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯈꯤꯒꯗꯒꯦ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯑꯀꯤꯕ ꯋꯥꯈꯜ ꯑꯗꯨꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕ ꯉꯝꯈꯤꯗꯕꯅꯤ ꯅꯪꯕꯨ ꯏꯟꯊꯣꯛꯈꯤꯕꯅꯤ ꯊꯥ 7 ꯑꯁꯤ ꯑꯩꯅ ꯋꯥꯅ ꯈꯥꯡꯂꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯃꯥꯖ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯗꯨ ꯑꯀꯤꯕ ꯑꯃꯠꯇ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯕꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯒꯤꯠꯁꯨ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯂꯝꯖꯥꯎ ꯁꯣꯔꯣꯛ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯖꯗꯕ ꯑꯃꯒꯨꯝꯅ ꯍꯨꯟꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯕ ꯃꯇꯨꯡ ꯊꯥ 7ꯒꯤ ꯃꯇꯨꯡꯗ ꯂꯥꯜꯂꯦ ꯂꯥꯟꯖꯈ꯭ꯔꯦ ꯑꯁꯤꯅ ꯏꯂꯥꯏ ꯂꯥꯏꯅ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯑꯟꯁꯨꯃꯟꯅ ꯑꯃꯨꯛ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯏꯔꯛꯏ ꯊꯥ 7 ꯑꯁꯤꯗ ꯅꯪꯅ ꯋꯥꯕ ꯌꯥꯕ ꯋꯥꯔꯛꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯑꯋꯥꯕ ꯑꯣꯏꯔꯅꯤ ꯅꯪꯒꯤ ꯅꯌꯨꯝꯗ ꯆꯠꯂꯒ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗ ꯏꯕꯥꯅꯤꯕꯨ ꯂꯧꯁꯤꯟꯕꯤꯅꯕ ꯍꯥꯏꯖꯔꯁꯤ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯍꯜꯂꯔꯣꯏ ꯒꯤꯠꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯟꯁꯨꯃꯟꯒꯤ ꯃꯐꯝꯗꯒꯤ ꯇꯥꯅꯤꯡꯗꯨꯅ ꯉꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯟꯁꯨꯃꯟꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯒꯤꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤꯕꯨ ꯆꯦꯟꯊꯔꯛꯂꯤ ꯑꯅꯧꯕ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯑꯟꯁꯨꯃꯟꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯛꯂꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯒꯤꯠ ꯃꯁꯥꯗ ꯏꯄꯥ ꯄꯥꯈꯠꯆꯅ ꯑꯗꯤꯇ꯭ꯌꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯆꯤꯡꯅꯕꯁꯤꯡ ꯑꯗꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯟꯁꯨꯃꯟꯅ ꯂꯥꯛꯂꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯊꯦꯡꯃꯟꯈ꯭ꯔꯦ ꯑꯟꯁꯨꯃꯟ ꯏꯕꯥꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯁꯨ ꯑꯣꯏꯊꯣꯛꯄ ꯌꯥꯔꯔꯣꯏ ꯑꯗꯤꯇ꯭ꯌꯅ ꯌꯥꯝꯅ ꯇꯞꯅ ꯅꯤꯡꯉꯝꯗꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯄꯨꯟꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯖꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯡꯁꯤꯅꯔꯒ ꯂꯨꯍꯣꯡꯈꯤꯕ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯒꯤꯁꯨ ꯅꯨꯡꯁꯤꯅꯖꯕ ꯑꯃꯃꯝ ꯂꯩꯈꯤ ꯏꯃꯥ ꯕꯕꯥ ꯃꯈꯣꯏ ꯑꯅꯤꯅ ꯀꯝꯄꯅꯤꯒꯤ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯃꯣꯠ ꯆꯥꯅꯕ ꯂꯩꯈꯤꯗꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯈꯤ ꯑꯗꯨꯕꯨ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯁꯦꯡꯕ ꯃꯇꯩ ꯃꯅꯥꯎ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯗꯦ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯂꯩꯈꯤꯗꯕꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯃ ꯋꯥꯅ ꯈꯥꯡꯅꯈꯤ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯅ ꯆꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯃꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯖꯕꯁꯤꯡ ꯑꯗꯨꯒ ꯂꯧꯅ ꯂꯩꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯕ ꯇꯥꯔꯕꯗꯤ ꯑꯁꯨꯛ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯊꯣꯛꯂꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯒꯤꯠ ꯅꯪꯁꯨ ꯃꯇꯝ ꯂꯩꯔꯤꯉꯩꯗ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯃꯤꯅ ꯀꯔꯤ ꯈꯟꯅꯈꯤꯅꯤ ꯈꯜꯂꯨꯗꯅ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯐꯤꯔꯦꯞ ꯑꯗꯨ ꯂꯧꯔꯣ ꯅꯪ ꯑꯃꯗꯤ ꯑꯟꯁꯨꯃꯟ ꯅꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗꯗꯤ ꯅꯪꯅ ꯋꯥꯈꯤꯕ ꯊꯥ 6 ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯥꯎꯈꯤꯒꯅꯤ ꯄꯨꯟꯁꯤꯗ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯃꯦꯃꯣꯔꯤ ꯀꯌꯥ ꯑꯃ ꯂꯥꯛꯈꯤꯒꯅꯤ ꯑꯗꯤꯇ꯭ꯌꯅ ꯍꯥꯏꯔꯛꯂꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯨꯔꯒ ꯒꯤꯠꯁꯨ ꯈꯪꯂꯦ ꯑꯟꯁꯨꯃꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯗꯤꯇ꯭ꯌꯅ ꯀꯧꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯃꯔꯝ ꯑꯗꯨꯅ ꯒꯤꯠꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯕ ꯅꯪꯅ ꯑꯟꯁꯨꯃꯟꯒꯤ ꯃꯤꯆꯪꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯂꯤ ꯑꯗꯤꯇ꯭ꯌꯅ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯒꯤꯠ ꯑꯩꯗꯤ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯒꯤ ꯃꯤꯆꯪꯗ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯅꯪꯒꯤ ꯃꯤꯆꯪꯗꯅꯤ ꯑꯩꯅ ꯂꯩꯔꯤꯕꯁꯦ ꯅꯪꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯉꯨ ꯒꯤꯠ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯈꯣꯏꯒꯤ ꯃꯊꯃꯣꯏꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯅꯖꯕ ꯃꯤꯑꯣꯏ ꯑꯗꯨ ꯈꯛꯇꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯤ ꯃꯁꯤ ꯈꯛꯇꯅ ꯃꯤꯑꯣꯏꯕꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯒꯤꯠꯅꯁꯨ ꯑꯃꯨꯛ ꯋꯥꯖꯅ ꯍꯪꯂꯛꯏ ꯅꯪꯅ ꯀꯝꯗꯧꯒꯗꯧꯔꯤꯕ ꯑꯗꯤꯇ꯭ꯌꯅ ꯐꯥꯒꯤ ꯇꯧꯔꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤꯗꯤ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯁꯦꯝꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯤꯗꯨꯗꯤ ꯑꯗꯨꯕꯨ ꯒꯤꯠ ꯍꯧꯖꯤꯛꯁꯨ ꯄꯨꯟꯁꯤꯒꯤ ꯑꯆꯧꯕ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯝꯗꯥꯏꯗ ꯋꯥꯈꯜꯗ ꯏꯆꯤꯡ ꯆꯤꯡꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯗꯤꯇ꯭ꯌꯅ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯗꯨꯅ ꯑꯟꯁꯨꯃꯟ ꯑꯃꯗꯤ ꯒꯤꯠ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯅꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯖꯔꯤꯕ ꯄꯟꯊꯨꯡꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯁꯤꯟꯕꯤꯔꯤ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯗꯤꯇ꯭ꯌꯅ ꯒꯤꯠꯄꯨ ꯑꯟꯁꯨꯃꯟꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯔꯛꯂꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯑꯃꯨꯛꯇꯤ ꯑꯗꯤꯇ꯭ꯌ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕ ꯄꯨꯕ ꯉꯝꯗꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯇꯨꯅ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯆꯦꯟꯊꯅ ꯀꯞꯂꯤ ꯆꯦꯟꯊꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯀꯅꯥꯁꯨ ꯎꯍꯟꯗꯅ ꯑꯃꯨꯛꯁꯨ ꯇꯩꯊꯣꯛꯆꯔꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯗꯤꯇ꯭ꯌ ꯒꯤꯠ ꯑꯃꯗꯤ ꯑꯟꯁꯨꯃꯟ ꯃꯈꯣꯏ ꯑꯍꯨꯝ ꯒꯤꯠꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯒꯤꯠꯀꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗꯗꯤ ꯆꯥꯎꯔꯕ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯒꯨꯝꯅ ꯃꯤꯌꯥꯝ ꯇꯤꯟꯗꯨꯅ ꯅꯤꯟ ꯈꯣꯡꯗꯨꯅ ꯂꯥꯡꯂꯒ ꯂꯩꯔꯝꯂꯤ ꯒꯤꯠ ꯂꯥꯛꯄ ꯎꯕꯗ ꯃꯃꯥ ꯑꯃꯗꯤ ꯔꯨꯞ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯤꯠꯄꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯗꯨꯅ ꯃꯌꯨꯝꯗ ꯄꯨꯁꯤꯟꯈꯤ ꯑꯁꯣꯝꯗꯅ ꯒꯤꯠꯀꯤ ꯃꯈꯨꯔꯥ ꯃꯇꯣꯟꯁꯤꯡꯅ ꯑꯗꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯅ ꯀꯣꯜꯂꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯏ ꯅꯪꯗꯤ ꯅꯨꯄꯥ ꯊꯣꯛꯏ ꯍꯥꯏꯗꯨꯅ ꯑꯗꯤꯇ꯭ꯌꯕꯨ ꯊꯥꯒꯠꯂꯤ ꯇꯟꯖꯥ ꯑꯁꯤꯗ ꯔꯨꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯇꯩ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯩ ꯄꯔꯦꯡ ꯑꯃ ꯍꯨꯛꯆꯤꯜꯂꯛꯏ ꯑꯗꯤꯇ꯭ꯌꯗ ꯃꯐꯝ ꯑꯁꯤꯗ ꯑꯗꯤꯇ꯭ꯌꯗꯤ ꯒꯤꯠ ꯑꯃꯗꯤ ꯑꯟꯁꯨꯃꯟ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯗꯤ ꯒꯤꯠ ꯑꯃꯗꯤ ꯑꯗꯤꯇ꯭ꯌ ꯃꯇꯝ ꯀꯨꯏꯅ ꯆꯦꯟꯗꯨꯅ ꯂꯩꯔꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗ ꯒꯤꯠ ꯃꯌꯨꯝꯗ ꯍꯜꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯈ꯭ꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯒꯤꯠꯀꯤ ꯃꯃꯥꯅ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯑꯗꯤꯇ꯭ꯌꯕꯨ ꯃꯇꯩ ꯃꯅꯥꯎꯅꯤ ꯈꯜꯂꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯄ ꯑꯃꯒꯨꯝꯅ ꯂꯥꯏ ꯗꯨꯛ ꯊꯥꯗꯨꯅ ꯃꯩꯒ ꯑꯣꯛꯊꯣꯛꯄꯤꯔꯤ ꯑꯗꯤꯇ꯭ꯌ ꯑꯃꯗꯤ ꯒꯤꯠꯇꯤ ꯑꯍꯜꯁꯤꯡꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯩꯔꯤ
Gitna makhoi gi asem wari asi haina na kan no khonari adubu miyam gi langba marak asida chaning tana wa haiba gi tanjaga phangkhidre asomdana git ki bor oigadori bani haiduna chawthokchana lakliba ansumandi laikai gi angang singna welcome tawri bani haiduna coaching tingduna koipu puri aduga maikai amaromdana yumgi nupi angang singnadi Aditya amadi git matai manawni haiduna imungda harawna pusinkhre mathangi sindana Aditya amadi git ki mapuda khurumna bagi damakta mapu gi manakta laklami mapu duna Aditya amadi git ta sawbagi mahutta Aditya bu nungsina kola duna hairi aigi git se aikoi gi imungi di kwadi ngausinaba angangni ma da laknabada mayam se wanarabani adubu hawjikti git senabagi daita nangna purgadawani haiduna nungsina konbiri mathangi sindana ngakpada loiraba ansumana khoisauna na hanglai kari nune tawrisibo borsibo aira Aditya khangdre imungi chanabi lai khuruma khotpadi Aditya na loina tawkhre Aditya amadi gitna ansuman bu saudana haiduna sengdokli git ki imung manungnadi ibani chenki haiduna aikhoi ani se matai manawni khanduna tawribani tanja asida su amu angang mayam punna laksinbadagi makhoi ahum punna wari chanabagi matam phangkhidre maram aduna handa amukti gitna mamabu achikpa amada koksinduna ansuman amadi magi maramda haige torami adubu gitna wa ama phawba haiba ngamdringeda magi mamana yamna pakhatchana hairei tha mapan asida nangna yumda halaktaba matamdadi Aditya na nangbu lunadi tawibra mamagi wahang asi taba matamda mamagi wajaba matawodusu gitna khangki maram aduna wa ama phawba haiba ngamdana khumdorakhi Aditya na aibu khwaidagi luna tawbi aibusu khwaidagi nungsibi machagi pakhumusi taba matamda wajaramba mama aduna mahaki awaba Chingnajaba punama koktuna machabu nungsina konbiri asomdana git ki mapa amadi makhura laklaga Aditya da git makhoi anibu laikai miyam khangna lukhongbi ba pami hairakli Aditya di wa khompham leitraduna ika tawduna lerami magi matawasi ubada git ki mapa amadi makhura na hairai nakhoi anina korta karida nasa yanajaduna sodana makidi lukhonglam lagani adubu sidi chanabi matung ina mama mapa oiba aikhoina ichagi damakta sagai maya mamangda machanupi bu lukhongbi ba haibasidi aikhoigi tawpham tokpa ithawni Aditya na punama khantharuraba matungda ikoi koin hairai wafam asigi matangdadi gitta hana wari sabikho adubu makhura amadi mapa adunadi mahaki wangang asida git ki mapa amadi makhurana Aditya na machina thokna haidokpa ngamdabadagi ikaiduna tawribani khaladuna Aditya su masana yare haidun lana khanki aduna makhoini di harawbada loikre mathangi sinda handa amuksu gitna mamada ansuman gi maramda haina na bukhonarami adubu wafam asi hek hawdokke tawbaga git masada ichingabadawna wa amata haiba ngamdana leiri mathangi sindana Aditya amadi git makhoi anigi lukhongba numit lepe haiduna sagai gi ahal laman nupana ha singadi haraw tayambada loinakhre phagi dagi lukhongba gi numit adosu lepsinkhre matam laisilaktrabanina tawpam khangdraba git Aditya gi kada ipa pakana wakhal langtaknana laklami Aditya na hanglai imadadi ansuman gi manamda haikrabara git nasu masada yamna chingnana khumlai ilai na haiba yaba wa se aina imada hojik phaba haiba ngamdri imada haige haiduna hanjan honarurabani adubu haidokpa hekta ngamde hek haige tawbaga wakhalda ichingnaba ama phawri aina haige doribu wasibu lalabra haiduna wakhalda chingna halli gitna matha sana maithong imak makshina leiriba matawdu ubada Aditya na hairi nangna matha sari nena suktoktuna leiribado yamna phajade nangdi noaga ta leiba aduna pakchai haiduna phagi tawraduna hairi ngasaidagi matha saduna leiribi git amuk hanna awaba matha saba kauthokduna amukkasu nokhanbiri masi punama oiduna su git kidamakta nokjarabasu Aditya di matomda leiba matamdadi mathwai nungaitana gitna chatkiba maikai aduda muna yengduna lehauribani mathangi sendana Aditya na sinduna git amadi ansuman ayuk ngantada makhoi gi tractor manakta unana basilami git lakpa uba matamda Aditya su chatlage haiduna thorakhi git ki mamangda nokmi tawduna lepliba Aditya bu yengladuna gitna Aditya nang chatlage haribra aigi ibung ipasingna dei nang na mafam asida chatke haibada karisu yarak loi haiduna yamna wajana hairakli Aditya su nokmi tawraduna khumlai handa amukti mafam asida amuk hana leiraroi makhoina khamlabasu aigi adum chatkragani hairamaga nokmi tawduna awaba amata utana mafam adudagi chatki Aditya handa amuksu gitpu ansuman gi manakta thambiramlaga wadaba saduna mafam adudagi chatkre git ki mamangdagidi nokmi tawduna thoraklabasu Aditya mathwai nungaitana sukthaduna chatli aduga gitsu ansuman gi manakta lejarabasu Aditya na chatkhiba maike eduda muna yengduna lehori ansuman nang git tahrai haujikti Aditya su chatkhrabanina nangi ima babada mayek sengna hairo ibani gi wari se nanga luhongadawriba si Aditya ga natte ansuman ga luhongadabani haiduna mayek sengna hayu
ꯃꯁꯤ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯂꯛꯀꯅꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯗꯤ ꯅꯪꯅ ꯏꯕꯥꯅꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯔꯒ ꯃꯈꯣꯏꯕꯨ ꯚꯥꯞ ꯇꯥꯍꯟꯒꯗꯕꯅꯤ ꯍꯥꯟꯅ ꯂꯦꯞꯅꯈꯤꯕ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯨꯍꯣꯡꯒꯗꯣꯏꯅꯤ ꯁꯨꯞꯅꯇꯒꯤ ꯑꯍꯣꯡꯕ ꯍꯥꯏꯕꯕꯨ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯕꯣꯔ ꯑꯣꯏꯕ ꯈꯛꯇꯅꯤ ꯑꯇꯩ ꯀꯔꯤꯁꯨ ꯆꯦꯟꯖ ꯇꯧꯔꯣꯏ ꯀꯔꯤꯁꯨ ꯑꯍꯣꯡꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯑꯍꯜ ꯂꯃꯟ ꯁꯥꯎꯗꯅꯕ ꯅꯪꯅ ꯐꯖꯅ ꯍꯥꯏꯌꯨꯀꯣ ꯅꯨꯄꯥ ꯃꯍꯥꯛꯅ ꯅꯥꯀꯣꯏꯅꯅ ꯂꯦꯞꯇꯨꯅ ꯂꯩꯔꯒ ꯑꯔꯨꯕ ꯋꯥ ꯍꯥꯏꯔꯝꯗꯥꯏ ꯃꯇꯝꯗꯅ ꯒꯤꯠꯇ ꯏꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯒꯤꯠꯇꯤ ꯑꯟꯁꯨꯃꯟꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯇꯥꯗꯕꯒꯨꯝꯅ ꯇꯧꯔꯤ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯒꯤꯠꯀꯤ ꯋꯥꯈꯜꯗ ꯑꯥꯗꯤꯇ꯭ꯌꯅ ꯃꯉꯣꯟꯗ ꯃꯆꯤꯟꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯑꯥꯗꯤꯇ꯭ꯌꯅ ꯃꯥꯒꯤꯗꯃꯛꯇ ꯇꯧꯕꯤꯈꯤꯕ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯇꯝ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯈꯤꯕ ꯑꯃꯅ ꯑꯃꯗ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯃꯇꯝ ꯂꯦꯟꯃꯤꯟꯅꯈꯤꯕ ꯄꯨꯝꯅꯃꯛ ꯏꯪꯅ ꯈꯟꯊꯔꯨꯔꯕ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛꯇꯤ ꯒꯤꯠꯁꯨ ꯈꯪꯂꯛꯂꯦ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯤꯕ ꯃꯤ ꯑꯁꯤ ꯀꯅꯥꯅꯣ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯥꯅ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛꯇ ꯑꯟꯁꯨꯃꯟꯒꯤ ꯃꯔꯝꯗ ꯃꯃꯥꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯣ ꯃꯁꯥ ꯃꯇꯣꯝꯗ ꯈꯪꯂꯕꯒꯨꯝꯁꯨ ꯇꯧꯔꯤ ꯃꯍꯥꯛꯅ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯗꯤ ꯑꯥꯗꯤꯇ꯭ꯌꯕꯨꯅꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯪꯂꯛꯄ ꯃꯇꯝꯗꯗꯤ ꯒꯤꯠ ꯑꯟꯁꯨꯃꯟꯕꯨ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯥꯗꯤꯇ꯭ꯌꯅ ꯆꯠꯈꯤꯕ ꯂꯝꯕꯤꯗꯨꯗ ꯀꯟꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯒꯤꯠ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯑꯥꯗꯤꯇ꯭ꯌꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯅꯅꯕ ꯆꯦꯜꯂꯛꯈꯤ ꯒꯤꯠꯅ ꯑꯥꯗꯤꯇ꯭ꯌꯒꯤ ꯃꯃꯥꯡꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯂꯦꯞꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯥꯗꯤꯇ꯭ꯌꯅ ꯄꯥꯈꯠꯆꯅ ꯍꯪꯂꯛꯏ ꯒꯤꯠ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯒꯤꯠꯅ ꯍꯪꯂꯛꯏ ꯑꯩꯒꯤ ꯇꯨꯡꯗ ꯑꯟꯁꯨꯃꯟ ꯂꯥꯛꯂꯕ꯭ꯔꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯁꯤ ꯑꯟꯁꯨꯃꯟꯅ ꯎꯔꯕ꯭ꯔꯥ ꯑꯥꯗꯤꯇ꯭ꯌꯁꯨ ꯏꯉꯛ ꯉꯛꯅ ꯑꯟꯁꯨꯃꯟꯗꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯦꯞꯂꯤ ꯍꯥꯏꯔꯛꯏ ꯒꯤꯠꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯥꯗꯤꯇ꯭ꯌꯕꯨ ꯆꯦꯠꯅ ꯀꯣꯜꯂꯗꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ ꯒꯤꯠꯅ ꯑꯥꯗꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯥꯗꯤꯇ꯭ꯌ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯑꯟꯁꯨꯃꯟ ꯑꯃꯨꯛ ꯍꯟꯅ ꯄꯨꯕꯤꯔꯛꯄ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕ ꯉꯁꯤꯗꯤ ꯈꯪꯕ ꯉꯝꯂꯦ ꯑꯥꯗꯤꯇ꯭ꯌꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯃꯥꯅ ꯒꯤꯠꯄꯨ ꯅꯨꯡꯁꯤꯖꯕ ꯑꯗꯨ ꯉꯁꯤꯗꯤ ꯒꯤꯠꯅꯁꯨ ꯄꯨꯝꯅꯃꯛ ꯈꯪꯕꯤꯔꯦ ꯉꯁꯤꯗꯤ ꯑꯥꯗꯤꯇ꯭ꯌ ꯃꯁꯥꯗꯒꯤ ꯄꯣꯠꯂꯨꯝ ꯑꯆꯧꯕ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯋꯥꯈꯜ ꯏꯌꯥꯡ ꯌꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯥꯗꯤꯇ꯭ꯌ ꯑꯃꯗꯤ ꯒꯤꯠ ꯃꯌꯥꯝ ꯃꯃꯥꯡꯗ ꯆꯥꯎꯅ ꯂꯨꯍꯣꯡꯈꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯑꯥꯗꯤꯇ꯭ꯌ ꯃꯥꯒꯤ ꯅꯨꯄꯤ ꯒꯤꯠ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯄꯨꯗꯨꯅ ꯆꯍꯤ ꯌꯥꯝꯁꯤꯜꯂꯛꯂꯕ ꯒꯤꯠꯀꯤ ꯃꯄꯨꯕꯣꯛ ꯎꯅꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯛꯈꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯏ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯛꯎ ꯋꯥꯔꯤ ꯂꯣꯏꯕ ꯐꯥꯎ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯃꯃꯥꯡꯒꯤ ꯑꯦꯄꯤꯁꯣꯗꯁꯤꯡꯗ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯈꯤꯕꯁꯤꯡꯕꯨꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ